ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯤꯀꯤ ꯊꯣꯛꯆꯣꯝ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯅꯤꯡꯊꯧ ꯄꯥꯜꯂꯤꯀꯥꯟ ꯃꯇꯝꯅꯤ꯫ ꯁꯅꯥ ꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛ ꯑꯁꯤ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯒ ꯑꯃꯒ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯈꯔ ꯂꯥꯞꯅ ꯂꯩꯕ ꯈꯨꯜ ꯑꯃꯗ ꯃꯩꯔꯥꯕ ꯀꯧꯕ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯂꯩꯕ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯄꯥꯈꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯩꯔꯥꯕꯒ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄ ꯅꯣꯡꯁꯥꯕ ꯀꯧꯕ ꯄꯥꯈꯪ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯗ ꯃꯁꯥ ꯐꯕ ꯃꯊꯧꯅꯥ ꯂꯩꯕ ꯑꯃꯗꯤ ꯃꯁꯛ ꯐꯖꯕꯗ ꯃꯃꯤꯡ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯁꯟ ꯁꯦꯟꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯩꯔꯥꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯑꯃꯠꯇ ꯌꯥꯎꯕ ꯃꯆꯥꯅꯤ, ꯑꯗꯨꯕꯨ ꯅꯣꯡꯁꯥꯕꯗꯤ ꯃꯃꯥ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯄꯥꯒ ꯃꯥꯒ ꯈꯛ ꯂꯩꯕꯅꯤ꯫ ꯅꯣꯡꯃꯗꯤ ꯃꯩꯔꯥꯕ ꯑꯃꯗꯤ ꯅꯣꯡꯁꯥꯕ ꯁꯟꯁꯤꯡꯗꯨ ꯃꯆꯤꯟꯖꯥꯛ ꯄꯤꯖꯔꯝꯂꯒ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯄꯣꯊꯥꯔꯝꯃꯤ꯫ ꯃꯩꯔꯥꯕꯅ ꯑꯀꯣꯏꯕꯗꯨ ꯀꯣꯏꯅ ꯌꯦꯡꯂꯒ, ꯑꯁꯪ ꯑꯃꯥꯟ ꯆꯤꯡꯌꯥ ꯇꯝꯌꯥꯅ ꯊꯜꯂꯕ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛꯁꯦ ꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔ ꯏꯇꯥꯎ? ꯅꯨꯡꯁꯤ꯫ ꯑꯗꯣ ꯏꯇꯥꯎ, ꯑꯩ ꯆꯥꯛ ꯂꯥꯝꯃꯤ꯫ ꯅꯣꯏ ꯏꯃꯥꯅ ꯆꯥꯛ ꯌꯣꯝꯂꯒ ꯑꯗꯨꯝ ꯍꯥꯞꯄꯛꯄꯗꯣ ꯉꯁꯤꯗꯤ ꯍꯥꯞꯄꯛꯇ꯭ꯔꯕꯣ? ꯆꯥꯁꯦ ꯈꯣꯠꯁꯦꯒ ꯍꯥꯏꯔꯛꯇꯦ? ꯀꯥꯎꯋꯦ꯫ ꯏꯃꯥꯅ ꯏꯕꯥꯅꯤꯒꯤ ꯆꯥꯛ ꯁꯔꯨꯛꯅꯦꯅ ꯑꯗꯨꯝ ꯍꯥꯞꯄꯛꯏ꯫ ꯂꯩꯔꯝꯃꯣ, ꯑꯩ ꯆꯥꯛ ꯑꯃ ꯂꯧꯔꯨꯒꯦ꯫ ꯑꯁꯣꯝ ꯅꯥꯀꯟꯗ ꯊꯝꯂꯝꯃꯦ꯫ ꯍꯣꯏ, ꯂꯧꯔꯨꯔꯣ꯫ ꯃꯩꯔꯥꯕ, ꯅꯪꯗꯤ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯕ? ꯅꯪꯒꯤ ꯏꯃꯥꯅ ꯊꯕꯛ ꯋꯥꯔꯛꯂꯕ ꯃꯇꯝꯗ ꯆꯥꯅꯕꯅꯦ ꯍꯥꯏꯗꯨꯅ ꯆꯥꯛ ꯌꯣꯝꯂꯒ ꯄꯤꯔꯛꯂꯤꯕ꯫ ꯑꯩꯒꯤꯗꯤ ꯏꯄꯥꯗꯨꯒ ꯑꯩꯒ ꯈꯛ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯡꯁꯥꯕ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯏ꯫ ꯃꯩꯔꯥꯕ ꯆꯥꯛꯌꯣꯝꯗꯨ ꯄꯥꯏꯔꯒ ꯃꯇꯥꯎꯕꯨ ꯆꯥꯛ ꯂꯥꯝꯂꯝꯂꯅꯤ ꯈꯟꯗꯨꯅ ꯆꯦꯜꯂꯛꯏ꯫ ꯁꯦ ꯆꯥꯔꯁꯦ꯫ ꯀꯔꯤ ꯀꯔꯤ ꯍꯥꯞꯂꯛꯄꯅꯣ ꯈꯪꯗꯦ, ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯉꯣ꯫ ꯏꯁꯤꯡꯁꯤꯗ ꯂꯩꯔꯁꯦ꯫ ꯅꯣꯡꯁꯥꯕꯅ, ꯉꯥꯅꯝꯅꯦ, ꯑꯍꯥꯎꯗꯧ ꯃꯥꯜꯂꯦ꯫ ꯃꯈꯣꯏꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯥꯛ ꯑꯗꯨ ꯆꯥꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯁꯟꯁꯤꯡꯗꯨ ꯌꯦꯡꯁꯤꯟꯕ ꯂꯥꯛꯏ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯕꯗ ꯁꯟꯁꯤꯡꯗꯨ ꯂꯣꯏꯅ ꯍꯣꯏꯒꯠꯂꯒ ꯀꯥꯔꯛꯂꯝꯃꯤ꯫ ꯃꯩꯔꯥꯕꯅ, ꯆꯠꯂꯨꯅꯍꯦ, ꯍꯩ ꯑꯉꯥꯡꯕꯤ, ꯅꯪꯅ ꯆꯨꯝꯅ ꯆꯠꯀꯦ ꯍꯥꯏꯗꯦꯈꯩ ꯀꯔꯤꯒꯤꯅꯣ ꯑꯃꯨꯕꯤꯗꯨ ꯊꯦꯡꯖꯤꯜꯂꯤꯗꯨꯕꯣ? ꯆꯠꯂꯣ꯫ ꯅꯣꯡꯁꯥꯕꯅ, ꯁꯟꯁꯤꯡꯁꯤꯗ ꯃꯥꯅ ꯋꯥꯔꯤꯒ ꯁꯥꯖꯜꯂꯤ, ꯌꯥꯝ ꯄꯥꯎ ꯐꯥꯎꯅꯔꯕꯒꯤ ꯃꯑꯣꯡꯗ꯫ ꯍꯦ ꯑꯔꯥꯡꯕꯤ, ꯃꯤꯒꯤ ꯂꯧꯕꯨꯛꯇ ꯀꯨꯝꯒꯦ ꯇꯧꯔꯤꯗꯤ ꯀꯩꯒꯤꯅꯣ? ꯆꯨꯝꯅ ꯆꯠꯂꯨꯁꯦ꯫ ꯏꯇꯥꯎꯗꯤ ꯋꯥꯔꯤ ꯁꯥꯗꯦ, ꯆꯨꯝꯅ ꯋꯥ ꯉꯥꯡꯕꯅꯤ ꯍꯥꯏꯗꯣꯏꯔꯣ? ꯍꯦꯛꯇ ꯌꯥꯗꯕꯅꯤꯅꯦ, ꯑꯗꯨꯝ ꯉꯥꯡꯅꯤꯡꯂꯛꯄꯅꯤ꯫ ꯏꯆꯥ ꯏꯁꯨ ꯃꯌꯥꯝꯁꯦ ꯁꯦꯟꯅꯔꯒ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯗꯣꯏꯔꯣ ꯄꯨꯟꯁꯤꯁꯤꯕꯣ? ꯀꯩꯅꯣ, ꯅꯪꯒꯤꯁꯦ ꯅꯨꯄꯤꯒ ꯊꯤꯡꯂꯛꯏꯔꯣ? ꯆꯠꯂꯣꯍꯦ ꯑꯁ꯭ꯋꯥꯏꯗ, ꯅꯨꯄꯤ ꯀꯥꯏꯅ ꯇꯧꯁꯤꯜꯂꯛꯏ꯫ ꯑꯩ ꯅꯨꯄꯤ ꯊꯤꯅꯤꯡꯉꯦ ꯍꯥꯏꯈ꯭ꯔꯕꯣ? ꯏꯇꯥꯎꯒꯤ ꯋꯥꯍꯩꯗꯣ ꯌꯥꯗꯦ, ꯑꯩ ꯆꯤꯡꯅꯩꯌꯦꯕ꯫ ꯆꯤꯡꯅꯔꯒ ꯑꯗꯨꯝ ꯂꯩꯔꯣ ꯅꯪ ꯑꯃ꯫ ꯅꯪꯒꯤ ꯑꯉꯥꯡꯕꯤꯗꯣ ꯅꯥꯀꯟꯗ ꯍꯥꯏꯗꯣꯛꯈꯤꯗꯧꯔꯦ꯫ ꯋꯥꯆꯣꯏ ꯉꯥꯡꯂꯒ ꯑꯗꯨꯝ ꯂꯩꯌꯨ꯫ ꯍꯣꯔꯦꯟ ꯁꯟ ꯃꯥꯡꯂꯒ ꯊꯤꯕ ꯆꯠꯄꯒꯗꯤ ꯉꯝꯂꯣꯏꯀꯣ? ꯍꯦ, ꯃꯁꯤ ꯑꯉꯥꯡꯕꯤꯁꯦ ꯂꯝ ꯌꯥꯝ ꯍꯦꯜꯂꯤꯅꯦ ꯃꯁꯦ꯫ ꯃꯁꯤ ꯆꯦꯟꯈ꯭ꯔꯤꯅꯤ ꯏꯇꯥꯎ꯫ ꯅꯪ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯑꯗꯨꯝ ꯍꯣꯏꯔꯒ ꯄꯨꯔꯛꯎꯀꯣ, ꯑꯩ ꯑꯝꯇ ꯇꯥꯟꯅꯔꯨꯈꯤꯒꯦ꯫ ꯃꯩꯔꯥꯕꯗꯨ ꯁꯟ ꯑꯃ ꯆꯦꯟꯈꯤꯕꯗꯨ ꯇꯥꯟꯅꯔꯛꯏ꯫ ꯁꯣꯝꯗ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯈꯔꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯁꯟ ꯑꯗꯨꯅ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯦꯟꯁꯤꯜꯂꯒ ꯋꯥꯏꯔꯝꯃꯤ꯫ ꯃꯔꯥꯏꯕꯛ ꯊꯤꯕꯤ ꯂꯩꯁꯥꯕꯤ ꯈꯔꯗꯤ ꯁꯟ ꯑꯗꯨꯅ ꯋꯥꯏꯕꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯈꯔꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯒ ꯋꯥꯏꯈꯤꯕ ꯑꯗꯨꯗ ꯃꯩꯔꯥꯕ ꯀꯟꯅ ꯆꯦꯟꯁꯤꯟꯗꯨꯅ ꯁꯟ ꯑꯗꯨꯕꯨ ꯐꯥꯏ꯫ ꯔꯣ, ꯁꯣꯝꯗ ꯂꯥꯛꯎꯅꯦ꯫ ꯆꯤꯡꯕꯒ ꯌꯥꯗꯦ ꯃꯁꯤꯒꯤ ꯁꯟꯁꯦ, ꯃꯅꯥ ꯀꯟꯕꯁꯦ, ꯃꯁꯤ ꯂꯥꯛꯑꯣꯗꯅ ꯅꯪ꯫ ꯃꯩꯔꯥꯕꯅ ꯅꯝꯗꯅ ꯁꯟ ꯑꯗꯨ ꯆꯤꯡꯊꯣꯔꯛꯂꯒ ꯅꯣꯡꯁꯥꯕꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯒ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯁꯥꯎꯗꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯏꯆꯜꯁꯤꯡꯕꯨ ꯁꯥꯎꯕ ꯌꯥꯗꯦꯀꯣ, ꯑꯁꯤꯒꯤ ꯁꯟꯁꯦ ꯂꯥꯡꯅꯕ ꯈꯔ ꯋꯥꯇꯧꯔꯤꯅꯤ, ꯑꯁꯣꯛ ꯑꯄꯟꯗꯤ ꯌꯥꯎꯗꯦꯀꯣ? ꯂꯩꯁꯥꯕꯤ ꯑꯃꯅ, ꯏꯕꯨꯡ, ꯑꯁꯣꯛꯄꯗꯤ ꯀꯌꯥ ꯌꯥꯎꯅꯍꯧꯗ꯭ꯔꯦ, ꯌꯥꯝ ꯀꯟꯅ ꯋꯥꯏꯕ ꯅꯠꯇꯦꯗ꯫ ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯕꯨꯡꯁꯦ ꯅꯆꯥꯅꯁꯨ ꯌꯥꯝꯃꯟꯗꯅ ꯈꯔ ꯂꯩꯔꯗꯤ ꯉꯥꯎꯔ ꯆꯠꯈꯤꯅꯤꯀꯣ, ꯃꯊꯪꯗꯤ ꯈꯔ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯌꯨ꯫ ꯂꯩꯁꯥꯕꯤꯁꯤꯡꯅ ꯃꯈꯣꯏ ꯃꯁꯦꯟ ꯑꯣꯟꯁꯤꯟꯅꯗꯨꯅ ꯄꯨꯂꯞ ꯅꯣꯛꯏ꯫ ꯃꯩꯔꯥꯕꯁꯨ ꯏꯀꯥꯏꯔꯗꯨꯅ ꯃꯀꯣꯛꯇ ꯍꯣꯠꯆꯟꯅꯔꯒ ꯊꯣꯛꯂꯛꯏ꯫ ꯅꯣꯡꯁꯥꯕꯅ ꯃꯇꯥꯎ ꯊꯣꯛꯂꯛꯄ ꯎꯕꯗ, ꯀꯩꯗꯧꯔꯦ? ꯂꯩꯁꯥꯕꯤꯁꯤꯡꯁꯤꯅ ꯅꯣꯛꯂꯒ ꯂꯩꯍꯧꯔꯒ ꯅꯪꯅ ꯅꯃꯥꯏ ꯅꯃꯤꯠ ꯉꯥꯡꯁꯛ ꯉꯥꯡꯂ ꯊꯣꯛꯂꯛꯏꯁꯤꯅ ꯀꯩ ꯍꯥꯏꯔꯨꯔꯦ ꯅꯪꯅ? ꯀꯩꯁꯨ ꯍꯥꯏꯗꯦꯃꯤ, ꯑꯩꯅ ꯀꯩ ꯍꯥꯏꯔꯨꯗꯣꯏꯅꯣ? ꯃꯣꯏꯅ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯏꯆꯥ ꯏꯁꯨ ꯃꯌꯥꯝꯁꯦ ꯁꯦꯟꯅꯕꯗ ꯉꯥꯎ ꯆꯠꯂꯅꯤꯅ ꯂꯧꯅꯔꯛꯏꯅꯤ꯫ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ꯫
ꯃꯁꯤꯒꯤ ꯁꯟ ꯋꯥꯔꯛꯇꯕꯤꯁꯤꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯦꯕ ꯑꯁꯤ ꯍꯥꯏꯔꯒ ꯃꯩꯔꯥꯕꯗꯨ ꯁꯟ ꯑꯗꯨꯗ ꯆꯣꯡꯈꯠꯇꯅ ꯀꯥꯎꯏ ꯑꯁ ꯑꯃꯨꯛ ꯂꯣꯏ ꯆꯦꯟꯈ꯭ꯔꯅꯤ ꯂꯥꯎ ꯊꯦꯡꯈ꯭ꯔꯦ ꯁꯟꯁꯤꯡꯁꯦ ꯃꯌꯨꯝꯗ ꯄꯤꯔꯨꯅꯕ ꯃꯄꯨꯁꯤꯡꯗꯨꯅ ꯍꯜꯂꯛꯇꯦꯅ ꯍꯥꯏꯅꯔꯝꯃꯅꯤ ꯑꯩ ꯌꯥꯎꯗ꯭ꯔꯁꯨ ꯅꯪꯅ ꯈꯔ ꯍꯣꯏꯔꯒ ꯄꯨꯕ ꯌꯥꯕꯅꯤ ꯀꯩꯁꯨ ꯅꯠꯇ꯭ꯔꯗꯤ ꯑꯁꯨꯛ ꯌꯥꯝꯕ ꯁꯟꯁꯦ ꯅꯊꯟꯗꯅ ꯁꯦꯟꯅꯔꯒ ꯑꯗꯨꯝ ꯄꯨꯈꯤꯅꯦ ꯃꯤ ꯏꯀꯥꯏꯔꯤꯉꯩꯁꯤꯗ ꯄꯛꯇ꯭ꯔꯦ ꯏꯀꯥꯏꯔꯤꯅꯦ ꯀꯥꯏꯅ ꯇꯧꯔꯤꯗꯣ ꯅꯃꯥꯏꯗꯨꯅ ꯁꯣꯟꯃꯨꯛ ꯊꯥꯔꯒ ꯉꯥꯡꯗꯅ ꯑꯗꯨꯝ ꯂꯩꯍꯧꯔꯣ ꯅꯪ ꯑꯩ ꯆꯠꯂꯦ ꯏꯆꯥ ꯃꯌꯥꯝꯁꯨ ꯍꯣꯏꯔꯒ ꯑꯅꯤꯗꯨ ꯈꯠꯅꯗꯅ ꯁꯟꯁꯤꯡꯗꯨ ꯍꯣꯏꯔꯒ ꯃꯥꯒꯤ ꯃꯌꯨꯝꯗ ꯄꯤꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯌꯨꯝꯗ ꯄ꯭ꯔꯞ ꯂꯥꯛꯂꯝꯃꯤ ꯅꯣꯡꯁꯥꯕꯅ ꯂꯥꯛꯑꯣ ꯈꯔ ꯊꯨꯅ ꯄꯥꯕꯗꯣ ꯊꯕꯛ ꯍꯜꯂꯛꯑꯃꯅꯤ ꯑꯩꯅ ꯆꯥꯛ ꯊꯣꯡꯗꯣꯏꯅꯤ ꯂꯥꯛꯏꯁꯤꯃꯛꯇꯗ ꯂꯥꯛꯑꯣꯏ ꯉꯝꯗ꯭ꯔꯦ ꯋꯥꯔꯦ ꯁꯟꯁꯨ ꯇꯥꯟꯅꯔꯨꯕ ꯑꯗꯨꯒ ꯌꯨꯝ ꯆꯠꯄꯁꯤꯁꯨ ꯆꯠꯄ ꯂꯥꯛꯑꯣ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯦ ꯅꯣꯡꯁꯥꯕ ꯑꯩ ꯁꯨꯝ ꯁꯥꯎꯇꯧꯔꯦ ꯑꯩꯕꯨ ꯐꯝꯃ ꯂꯩꯍꯧꯕ꯭ꯔꯕ ꯂꯥꯛꯏꯕ ꯑꯩꯕꯨ ꯁꯨꯝ ꯂꯥꯛꯑꯣ ꯍꯥꯏꯌꯦꯕ ꯀꯔꯤꯅꯣ ꯈꯪꯗꯦ ꯏꯇꯥꯎ ꯃꯩꯔꯥꯕ ꯅꯪꯁꯦ ꯌꯦꯡꯕꯗ ꯆꯨꯡ ꯐꯤꯔꯜꯒ ꯆꯥꯖꯔꯁꯨ ꯅꯊꯤꯕꯣꯡꯗꯤ ꯄꯥꯟꯗꯦꯅꯦ ꯍꯥ ꯄꯨꯛꯅ ꯄꯨꯛ ꯅꯨꯡꯉꯥꯏꯇꯕꯅꯦ ꯅꯃꯥꯏꯗꯨꯗ ꯈꯣꯡ ꯍꯥꯝꯖꯤꯜꯂꯛꯀꯅꯤ ꯋꯥ ꯉꯥꯡꯕ꯭ꯔꯕꯨ ꯇꯨ ꯅꯣꯏ ꯊꯣꯡꯒꯥꯜ ꯌꯧꯔꯦ ꯂꯩꯍꯧꯔꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯅꯅꯦ ꯇꯞꯅ ꯑꯝꯇ ꯆꯠꯆꯍꯧꯒꯦ ꯍꯣꯏ ꯇꯞꯅ ꯐꯖꯅ ꯆꯠꯂꯣ ꯑꯩ ꯊꯤꯟꯗ꯭ꯔꯦꯀꯣ ꯆꯪꯉꯦ ꯅꯣꯡꯁꯥꯕꯗꯨ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯃꯌꯨꯝꯗ ꯆꯪꯁꯤꯟꯈꯤ ꯃꯩꯔꯥꯕꯁꯨ ꯃꯌꯨꯝꯂꯣꯝꯗ ꯃꯕꯨꯛꯇꯨ ꯄꯥꯏꯔꯒ ꯇꯞꯅ ꯆꯠꯈꯤ ꯅꯣꯡꯉꯥꯜꯂꯒ ꯅꯣꯡꯁꯥꯕꯗꯨ ꯁꯟ ꯁꯦꯝꯕ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯝꯃꯤ ꯅꯣꯡꯁꯥꯕꯒꯤ ꯃꯄꯥꯗꯣ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯒ ꯏꯕꯨꯡꯉꯣ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯛꯁꯤ ꯆꯥꯔꯒ ꯆꯠꯂꯣ ꯉꯁꯤꯗꯤ ꯌꯥꯔꯅꯤ ꯄꯥꯕ ꯃꯩꯔꯥꯕꯒꯤ ꯏꯃꯥꯅ ꯑꯩꯒꯤ ꯁꯔꯨꯛꯁꯨ ꯑꯗꯨꯝ ꯌꯣꯝꯂꯒ ꯍꯥꯞꯄꯦ ꯄꯥꯕ ꯑꯣꯏꯅ ꯆꯥꯊꯣꯛ ꯍꯩ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯇꯥꯎ ꯏꯃꯨꯡꯁꯤꯗ ꯃꯤ ꯋꯥꯠꯂꯤꯕꯁꯦ ꯑꯃꯨꯛꯇ ꯃꯦꯟꯁꯤꯜꯂꯣ ꯅꯇꯥꯎ ꯃꯩꯔꯥꯕ ꯍꯣꯏꯒꯤꯗꯤ ꯃꯃꯥ ꯂꯩꯕꯅꯤꯅ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯄꯗ ꯃꯇꯝ ꯂꯣꯏꯅ ꯀꯣꯟꯅꯩ ꯑꯩꯈꯣꯏꯒꯤꯗꯤ ꯏꯕꯥꯅꯤ ꯈꯛꯅꯤꯁꯤ ꯅꯪ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ ꯑꯁ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯍꯧꯅꯕꯤ ꯇꯧꯔꯛꯂꯗꯧꯅꯤ ꯅꯨꯄꯤꯒ ꯑꯝꯇ ꯂꯩꯇꯦ ꯂꯩꯁꯨ ꯂꯩꯍꯜꯂꯣꯏ ꯄꯥꯝꯁꯨ ꯄꯥꯝꯗꯦ ꯑꯩ ꯊꯣꯛꯑꯦꯀꯣ ꯄꯥꯕ ꯃꯁꯤ ꯑꯉꯥꯡꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯍꯣꯔꯦꯟꯗꯤ ꯈꯔ ꯉꯟꯅ ꯍꯜꯂꯛꯑꯝꯃꯨꯀꯣ ꯉꯔꯥꯡꯁꯨ ꯑꯩ ꯊꯕꯛ ꯍꯜꯂꯛꯄꯅ ꯍꯥꯜꯂꯤ ꯍꯣꯏ ꯄꯥꯕ ꯅꯣꯡꯁꯥꯕꯗ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯂꯝꯕꯤꯗ ꯃꯩꯔꯥꯕꯒ ꯃꯥꯒꯁꯨ ꯊꯦꯡꯅꯔꯝꯃꯤ ꯃꯩꯔꯥꯕꯅ ꯀꯔꯤꯅꯣ ꯅꯁꯝꯒꯗꯣ ꯍꯜꯂꯛꯇ꯭ꯔꯕꯣ ꯎꯆꯦꯛ ꯃꯀꯣꯟ ꯁꯥꯕꯤ ꯂꯥꯛꯏꯗꯣ ꯑꯁ ꯁꯝ ꯍꯜꯂꯛꯄꯒ ꯂꯣꯏ ꯀꯥꯎꯋꯦ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯇꯥꯅꯤꯡꯗꯕꯤ ꯋꯥ ꯑꯃ ꯍꯧꯗꯣꯔꯛꯇꯅ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯡꯁꯥꯕ ꯃꯈꯨꯠꯇꯨꯅ ꯃꯁꯝꯁꯤꯡꯗꯨ ꯅꯥꯟꯅꯗꯨꯅ ꯁꯦꯝꯃꯤ ꯃꯩꯔꯥꯕꯅ ꯀꯩ ꯋꯥꯔꯤ ꯍꯧꯗꯣꯔꯤꯅꯣ ꯆꯥꯛ ꯊꯣꯡꯉꯝꯃ ꯆꯠꯂꯣ ꯍꯥꯏꯔꯛꯏꯔꯣ ꯅꯪꯁꯨ ꯈꯔ ꯉꯟꯅ ꯍꯧꯒꯠꯂꯒ ꯊꯣꯡꯉꯝꯕ ꯌꯥꯕꯗꯣ ꯄꯥꯕꯗꯨꯗ ꯑꯗꯨꯝ ꯊꯣꯡꯍꯜꯂꯤ ꯍꯩꯄꯥ ꯁꯥꯔ ꯉꯥꯡꯉꯛꯑꯅꯨ ꯇꯥꯅꯤꯡꯗꯦ ꯑꯣ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣꯕ ꯍꯥꯏꯔꯛꯄꯗꯤ ꯌꯥꯏꯗꯅ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯍꯣ ꯅꯨꯄꯤ ꯊꯤꯖꯤꯜꯂꯣꯏ ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯀꯗꯥꯏꯗ ꯅꯨꯄꯤꯅꯣ ꯑꯗꯨꯕꯨ ꯍꯦꯛ ꯍꯥꯏꯔꯛꯄ꯭ꯔꯣ ꯄꯥꯕꯅ ꯅꯪꯕꯨ ꯅꯨꯄꯤꯒ ꯂꯩꯖꯔꯕꯣ ꯀꯥꯏꯗ ꯅꯨꯄꯤꯅꯣ ꯂꯩꯇꯦ ꯅꯪ ꯌꯥꯝ ꯅꯣꯛꯅꯤꯡꯕ꯭ꯔꯥ ꯉꯛꯊꯤ ꯆꯞꯁꯅꯤ ꯅꯣꯛꯑ ꯂꯩꯍꯧꯔꯣꯀꯣ ꯑꯩ ꯆꯠꯂꯦ ꯉꯥꯏꯈꯣꯅꯦ ꯆꯠꯃꯤꯟꯅꯁꯦ ꯃꯊꯟꯇꯒ ꯆꯦꯜꯂ ꯆꯠꯈꯤ ꯃꯕꯨꯛꯁꯤ ꯀꯌꯥ ꯐꯠꯇ꯭ꯔꯤꯅꯣ ꯌꯦꯡꯉꯣꯕ ꯅꯣꯡꯁꯥꯕꯗ ꯆꯦꯟꯈꯤꯕꯗꯨꯗ ꯃꯩꯔꯥꯕꯁꯨ ꯆꯦꯟꯗꯨꯅ ꯇꯥꯟꯅꯔꯝꯃꯤ ꯁꯪꯒꯣꯟꯗꯨꯗꯒꯤ ꯁꯟꯁꯤꯡꯗꯨ ꯂꯣꯏꯅ ꯂꯧꯊꯣꯛꯂꯒ ꯆꯤꯡ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯨꯗ ꯁꯟ ꯃꯌꯥꯝꯗꯨ ꯁꯖꯤꯛ ꯆꯥꯕ ꯄꯨꯔꯛꯂꯝꯃꯤ ꯂꯩꯀꯥꯏꯒꯤ ꯁꯟ ꯑꯣꯏꯕꯅ ꯁꯟ ꯑꯗꯨ ꯑꯣꯟꯊꯣꯛꯅꯁꯨ ꯌꯥꯝꯈ꯭ꯔꯦ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯗꯨꯝ ꯁꯦꯟꯅꯔꯛꯄꯅ ꯁꯟ ꯃꯌꯥꯝꯗꯨ ꯁꯦꯟꯅꯕꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯉꯝꯂꯝꯃꯤ ꯁꯟꯁꯤꯡ ꯑꯗꯨ ꯁꯖꯤꯛ ꯆꯥꯍꯜꯂꯤꯉꯩ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯤꯡ ꯃꯆꯥ ꯑꯃ ꯂꯩꯕꯗꯨꯗ ꯀꯥꯔꯨꯁꯦ ꯍꯥꯏꯗꯨꯅ ꯀꯥꯔꯛꯂꯤ ꯆꯤꯡ ꯀꯥꯅ ꯃꯩꯔꯥꯕꯅ ꯌꯥꯝꯅ ꯊꯥꯖꯗꯕ ꯋꯥ ꯑꯃ ꯍꯪꯂꯛꯂꯝꯃꯤ ꯏꯇꯥꯎ ꯏꯕꯥꯅꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯃꯤꯟꯅꯔꯝꯕꯗꯒꯤ ꯑꯩꯁꯦ ꯁꯤꯈ꯭ꯔꯗꯤ ꯅꯪ ꯀꯞꯀꯗ꯭ꯔꯥ ꯑꯁ ꯀꯔꯤ ꯋꯥꯍꯪꯅꯣ ꯑꯗꯨꯕꯣ ꯇꯧꯍꯩꯗꯦꯀꯣ ꯑꯗꯨꯝꯕ ꯍꯥꯏꯅꯣ ꯍꯪꯉꯤꯁꯦ ꯈꯨꯝꯃꯣ ꯁꯨꯝ ꯇꯥꯅꯤꯡꯇꯧꯅꯤ ꯑꯩ ꯁꯤꯔꯗꯤ ꯅꯪꯁꯨ ꯀꯞꯀꯗ꯭ꯔꯣ ꯑꯩꯗꯤ ꯀꯞꯄꯣꯏ ꯐꯥꯒꯤ ꯇꯧꯅꯤꯗ ꯀꯞꯇ꯭ꯔꯗꯤ ꯀꯩꯅꯣ ꯏꯇꯥꯎ ꯁꯤꯔꯒꯕꯨ ꯀꯞꯇ ꯂꯥꯛꯇ ꯌꯥꯄꯣꯟꯇꯦ ꯇꯥꯅꯤꯡꯗꯕ ꯋꯥ ꯉꯥꯛꯇ ꯉꯥꯡꯂꯒꯅꯦ ꯑꯗꯨꯝ ꯂꯣꯏꯁꯟꯗꯧꯔꯕꯅꯤ ꯅꯄꯨꯟꯁꯤꯗ ꯅꯪ ꯑꯃ ꯃꯩꯔꯥꯕꯅ ꯍꯥꯏꯅꯤꯡ ꯍꯥꯏꯖꯧ ꯅꯋꯥ ꯂꯧꯕꯤꯗꯦ ꯑꯦ ꯌꯦꯡꯉꯣ ꯆꯤꯡꯁꯤꯒꯤ ꯃꯊꯛꯇꯒꯤ ꯎꯔꯤ ꯊꯪꯅꯕ ꯂꯩꯄꯥꯛꯀꯤ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯃꯌꯥꯝꯁꯦ ꯅꯣꯡꯁꯥꯕꯅ ꯃꯩꯔꯥꯕꯅ ꯈꯨꯠ ꯊꯤꯜꯂꯤꯕꯗꯨꯗ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯆꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯌꯥꯝꯅ ꯄꯤꯛꯄ ꯌꯨꯝꯑꯣꯏ ꯀꯩꯑꯣꯏ ꯇꯧꯕ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯅꯣꯡꯁꯥꯕꯅ ꯏꯇꯥꯎ ꯑꯥꯗ ꯌꯨꯝ ꯃꯆꯥ ꯃꯥꯟꯕ ꯑꯃ ꯂꯩꯕꯒꯨꯝ ꯇꯧꯔꯤꯁꯤ ꯎꯕ꯭ꯔꯥ ꯑꯃꯠꯇ ꯅꯠꯇꯦ ꯑꯅꯤ ꯑꯍꯨꯝ ꯁꯨꯏꯅꯦ ꯅꯪꯗꯤ ꯎꯗꯕ꯭ꯔꯣ ꯑꯩꯁꯨ ꯌꯦꯡꯂꯝꯃꯤꯅꯦ ꯀꯔꯤꯅꯣꯅ ꯑꯁꯨꯛ ꯋꯥꯡꯈ꯭ꯔꯕ ꯆꯤꯡ ꯑꯁꯤꯗ ꯀꯥꯔꯒ ꯌꯨꯝ ꯁꯥꯅꯤꯅ ꯁꯥꯔꯤꯁꯤꯕꯨ ꯀꯔꯤ ꯀꯣꯛꯅꯣ ꯅꯣꯡꯁꯥꯕꯅ ꯃꯣꯏ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯗꯣ ꯂꯥꯟ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯕꯅꯤ ꯂꯥꯟꯒꯤ ꯄꯣꯠ ꯆꯩ ꯊꯝꯐꯝꯂ ꯈꯪꯄꯣꯟꯗꯦꯗ ꯍꯣꯏꯅꯦ ꯑꯗꯨꯒꯨꯝꯕ ꯑꯃ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯂꯥꯟ ꯇꯧꯔꯒ ꯀꯩ ꯀꯥꯟꯗꯕꯗ
ꯑꯁꯣꯛ ꯑꯄꯟ ꯑꯁꯤ ꯑꯅꯥ ꯌꯥꯎꯔꯒ ꯇꯣꯛꯅꯕ ꯊꯕꯛ. ꯅꯧꯁꯥꯕꯅ ꯁꯤꯗꯒꯤ ꯌꯦꯡꯕꯗꯗꯤ ꯈꯣꯡꯅ ꯂꯥꯏꯅ ꯆꯠꯄ ꯉꯝꯗꯧꯒ ꯃꯥꯟꯗ꯭ꯔꯣ? ꯆꯠꯂꯨꯁꯦ ꯍꯥꯏꯕ꯭ꯔꯣ? ꯊꯥ 2-3ꯂꯣꯝꯗꯤ ꯆꯪꯗꯧ ꯃꯥꯜꯂꯤ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ. ꯅꯪ ꯍꯦꯛ ꯆꯠꯂꯨꯔꯣ. ꯑꯔꯦꯡꯕꯗ ꯃꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯐꯥꯔꯒ ꯍꯥꯠꯇꯣꯛꯈ꯭ꯔꯗꯤ ꯌꯨꯝꯗ ꯄꯥꯎ ꯄꯤꯅꯕꯁꯨ ꯂꯩꯇ ꯐꯔꯛ ꯇꯥꯔ ꯇꯣꯛꯅꯤ. ꯑꯗꯨꯏ ꯁꯔꯨꯛ ꯁ꯭ꯋꯥꯏꯗ ꯉꯥꯛꯇ ꯐꯝꯃꯒ ꯄꯣꯊꯥꯁꯤ. ꯆꯥꯛꯁꯨ ꯂꯥꯝꯃꯦ, ꯆꯥꯊꯣꯛꯑꯁꯤꯔꯣ? ꯆꯥꯛ. ꯃꯁꯤ ꯀꯩꯅꯣꯝ ꯇꯧꯏ. ꯆꯥꯛ ꯃꯌꯥꯝꯁꯦ ꯃꯌꯥꯁꯦ ꯂꯣꯏ ꯅꯝꯖꯟꯕ. ꯁꯦ, ꯆꯥꯕ ꯇꯧꯔꯁꯤ. ꯑꯩꯅ ꯄꯨꯈꯠꯂꯍꯧꯕꯒꯤ ꯐꯔꯤꯅꯤ. ꯅꯠꯇ꯭ꯔꯗꯤ ꯑꯩꯅ ꯂꯧꯕ ꯀꯨꯝꯗꯣꯏꯕ. ꯅꯪꯅ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯒ ꯐꯝꯃ ꯂꯩꯍꯧꯗꯣꯏꯕ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯁꯤ. ꯉꯟꯁꯨ ꯉꯜꯂꯤ ꯍꯥꯏꯗꯨꯅ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯉꯥꯔꯒ ꯎꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯧꯒꯠꯂꯛꯄꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯅꯨꯃꯤꯠꯇꯨ ꯆꯪꯗꯧꯒꯤ ꯇꯧꯔꯝꯃꯤ. ꯑꯅꯤꯗꯨ ꯊꯦꯡꯉꯦ ꯍꯥꯏꯗꯨꯅ ꯐꯨꯛꯄ ꯍꯧꯒꯠꯂꯒ ꯁꯟꯁꯤꯡꯗꯨ ꯂꯣꯏꯅ ꯂꯧꯁꯤꯟꯗꯨꯅ ꯃꯌꯨꯝꯗ ꯍꯣꯏꯗꯔꯛꯏ. ꯁꯟꯌꯥꯝꯗꯨ ꯃꯥꯒꯤ ꯁꯪꯒꯣꯟꯗ ꯄꯨꯟꯁꯤꯜꯂꯝꯂꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ. ꯅꯧꯁꯥꯕꯁꯨ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯂꯩꯍꯧꯔꯦ. ꯃꯩꯔꯥꯕ ꯇꯞꯅ ꯃꯌꯨꯝ ꯇꯥꯕ ꯂꯝꯕꯤꯗꯨꯗ ꯂꯥꯛꯏ. ꯃꯩꯔꯥꯕ ꯂꯝꯕꯤꯗ ꯂꯥꯛꯅ ꯃꯊꯟꯇ ꯋꯥꯈꯜ ꯁꯨꯝ ꯈꯟꯖꯔꯝꯃꯤ. ꯉꯁꯥꯏꯒꯤ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯆꯤꯡꯗꯣꯜꯗ ꯁꯥꯒꯠꯂꯤꯕ ꯌꯨꯝ ꯃꯆꯥꯁꯤꯡꯗꯨꯕꯨ ꯂꯝ ꯀꯣꯏꯕ ꯂꯥꯛꯄꯁꯤꯡꯒꯤ ꯄꯣꯊꯥꯁꯪ ꯑꯣꯏꯔꯖꯥꯠꯂꯣ? ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯆꯠꯅꯤꯡꯈ꯭ꯔꯦꯗ. ꯑꯁ ꯑꯣꯏꯔꯣꯏꯗꯕꯗ ꯑꯩꯅ ꯋꯥꯈꯜꯒ ꯊꯥꯗꯗꯅ ꯂꯩ. ꯏꯊꯟꯇ ꯆꯠꯂꯨꯕꯁꯨ ꯌꯥꯔꯣꯏ. ꯏꯇꯥꯎ ꯅꯨꯡꯁꯥꯕꯗ ꯍꯧꯗꯣꯛꯂꯨꯔꯁꯨ ꯃꯊꯣꯡ ꯆꯥꯗꯕ ꯋꯥꯅꯤ ꯍꯥꯏꯗꯨꯅ ꯊꯤꯅ ꯉꯥꯡꯂꯛꯀꯅꯤ. ꯑꯗꯨꯏ ꯁꯔꯨꯛ ꯌꯨꯝ ꯌꯧꯅꯕ ꯆꯠꯍꯧꯔꯒꯦꯗ. ꯅꯣꯡꯃ ꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥꯕꯨꯝ ꯑꯃ ꯐꯥꯖꯤꯜꯂꯛꯏ. ꯁꯣꯝꯗ ꯊꯪꯅꯕ ꯂꯩꯕꯥꯛꯅ ꯃꯩꯔꯥꯕ ꯑꯃꯗꯤ ꯅꯧꯁꯥꯕ ꯍꯣꯏꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯥꯟꯗꯥꯅꯕ ꯂꯥꯂꯣꯡ ꯀꯌꯥ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ. ꯆꯤꯡꯗꯣꯜ ꯑꯋꯥꯡꯕꯁꯤꯡ ꯑꯗꯨꯗ ꯁꯥꯔꯤꯕ ꯌꯨꯝ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯂꯥꯟꯃꯤꯁꯤꯡꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯐꯕ ꯀꯌꯥ ꯌꯣꯛꯁꯟꯗꯨꯅ ꯂꯥꯟꯗꯥꯅꯕ ꯋꯥꯈꯠꯅꯕ ꯂꯣꯏꯔꯦ. ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯃꯅ ꯍꯧꯖꯤꯛ ꯏꯅꯤꯡꯊꯧꯅ ꯑꯌꯥꯕ ꯄꯤꯔꯛꯂꯕꯅꯤꯅ ꯉꯁꯤ ꯑꯍꯤꯡꯗꯒꯤ ꯈꯣꯡꯁꯥꯟꯅꯕ ꯇꯧꯁꯤ. ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨꯅ ꯐꯒꯅꯤ. ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯃꯇꯝ ꯆꯪꯅ ꯁꯦꯝꯕ ꯂꯝꯕꯤ ꯑꯔꯣꯠꯄ ꯑꯗꯨꯗ ꯆꯠꯈ꯭ꯔꯦ. ꯂꯝꯕꯤꯁꯤꯡ ꯑꯗꯨ ꯐꯥꯎꯗꯨꯅ ꯆꯠꯄꯅ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯅꯨꯡꯗ ꯌꯧꯕ ꯉꯝꯒꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯅꯔꯤ. ꯁꯣꯝꯗ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯩꯔꯥꯕ ꯑꯃꯗꯤ ꯅꯣꯡꯁꯥꯕ ꯁꯟ ꯁꯦꯝꯕ ꯊꯣꯛꯂꯛꯏ. ꯁꯟꯁꯤꯡ ꯑꯗꯨ ꯁꯖꯤꯛ ꯄꯤꯖꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯥꯛꯌꯣꯝ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯆꯥꯛ ꯆꯥꯔꯝꯃꯤ. ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯩꯔꯥꯕ ꯑꯃꯗꯤ ꯅꯣꯡꯁꯥꯕ ꯍꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨ ꯂꯥꯟꯁꯤꯜꯂꯛꯂꯤ. ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯅ ꯑꯔꯣꯏꯕꯗ ꯂꯩꯕꯅ ꯃꯈꯣꯏꯒꯤ ꯈꯨꯜꯗ ꯊꯨꯡꯂꯔꯤ. ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯤ ꯃꯩꯔꯥꯕ ꯑꯃꯗꯤ ꯅꯣꯡꯁꯥꯕꯅ ꯁꯟ ꯆꯦꯜꯂꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯆꯤꯡ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯗ ꯃꯈꯣꯏꯗꯨ ꯊꯨꯡꯕꯅꯤ. ꯅꯣꯡꯁꯥꯕ ꯑꯃꯗꯤ ꯃꯩꯔꯥꯕ ꯁꯟꯁꯤꯡꯗꯨ ꯁꯖꯤꯛ ꯄꯤꯖꯔꯨꯔꯒ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯄꯣꯊꯥꯔꯝꯃꯤ. ꯑꯗꯨꯒ ꯅꯣꯡꯁꯥꯕꯅ ꯃꯩꯔꯥꯕꯗ ꯋꯥ ꯑꯃ ꯍꯥꯏꯔꯛꯏ. ꯏꯇꯥꯎ, ꯑꯩꯒꯤ ꯉꯔꯥꯡ ꯃꯪꯗ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯤ ꯂꯣꯏꯅꯃꯛ ꯁꯤꯔꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ. ꯑꯦ, ꯀꯃꯥꯏꯅ ꯍꯥꯏꯁꯦ? ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ. ꯌꯨꯝꯒꯁꯦ ꯃꯊꯣꯡ ꯃꯔꯝ ꯑꯃꯠꯇ ꯈꯪꯂꯝꯗꯦ. ꯑꯗꯨꯝ ꯃꯪꯗꯨꯗ ꯂꯣꯏꯅ ꯁꯤꯔꯒ ꯂꯩꯔꯝꯃꯤ. ꯃꯀꯨ ꯃꯪ ꯑꯣꯏꯔꯝꯅꯤꯗ. ꯃꯪꯒꯤ ꯋꯥꯕꯨ ꯌꯥꯝ ꯈꯟꯖꯤꯜꯂꯨꯔꯅꯨ. ꯁꯦ, ꯆꯥꯛꯁꯤ ꯆꯥꯊꯣꯛꯂꯁꯤ. ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯆꯥꯛ ꯑꯗꯨ ꯆꯥꯔꯤ. ꯁꯣꯝꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯆꯤꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯌꯨꯝ ꯈꯔ ꯇꯥꯔꯤꯕ ꯑꯗꯨꯗ ꯃꯩꯕꯨꯟ ꯀꯌꯥ ꯂꯪꯁꯤꯜꯂꯝꯃꯤ. ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯊꯋꯥꯏ ꯍꯤꯡꯅꯕ ꯍꯥꯏꯗꯅ ꯆꯦꯟꯅꯔꯝꯃꯤ. ꯃꯩꯔꯥꯕ ꯑꯃꯗꯤ ꯅꯣꯡꯁꯥꯕ ꯂꯥꯞꯅ ꯃꯩꯈꯨ ꯈꯨꯕꯗ ꯎꯔꯝꯃꯤ. ꯃꯤꯌꯥꯝ ꯂꯥꯡꯂꯒ ꯆꯦꯟꯅꯕ ꯑꯃꯗꯤ ꯌꯨꯝ ꯃꯩ ꯊꯥꯕꯒꯤ ꯃꯩꯈꯨ ꯀꯌꯥꯅ ꯈꯨꯜ ꯑꯗꯨ ꯄꯨꯝꯃꯝ ꯃꯝꯁꯤꯜꯂꯛꯄꯗꯨꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯄꯥꯈꯠꯂꯝꯃꯤ. ꯃꯩꯔꯥꯕꯅ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ? ꯌꯨꯝꯒ ꯃꯩ ꯆꯥꯛꯂꯖꯥꯠꯂꯣ? ꯅꯣꯡꯁꯥꯕꯅ ꯏꯇꯥꯎ, ꯌꯨꯝ ꯃꯩ ꯆꯥꯛꯄꯁꯨ ꯃꯥꯜꯂꯦ. ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯃꯐꯝ ꯀꯌꯥꯗꯒꯤ ꯃꯩꯈꯨꯅ ꯄꯤꯛꯊꯜꯂꯤꯕꯁꯦ? ꯏꯇꯥꯎ, ꯀꯩꯒꯨꯝꯕ ꯑꯃ ꯊꯣꯛꯄ ꯃꯥꯜꯂꯦ. ꯏꯕꯥꯅꯤ ꯆꯠꯇꯨꯅ ꯌꯦꯡꯂꯨꯁꯦ. ꯁꯟ ꯃꯌꯥꯝꯁꯤꯅ ꯀꯃꯥꯏ ꯇꯧꯕ? ꯊꯝꯂꯝꯂꯁꯦ. ꯃꯈꯣꯏꯗ ꯏꯕꯥꯅꯤꯅ ꯄꯨꯜꯂꯒ ꯊꯝꯕꯁꯨ ꯅꯠꯇꯦ. ꯁ꯭ꯋꯥꯏꯗꯒꯤ ꯀꯩꯁꯨ ꯍꯦꯟꯗꯣꯛꯂꯣꯏ ꯃꯈꯣꯏ. ꯂꯥꯛꯑꯣ ꯆꯠꯂꯁꯦ. ꯅꯣꯡꯁꯥꯕ ꯑꯗꯨ ꯋꯥꯈꯜꯗ ꯆꯤꯡꯅꯕ ꯀꯌꯥꯅ ꯌꯣꯝꯗꯨꯅ ꯃꯩꯔꯥꯕꯒ ꯃꯈꯣꯏ ꯑꯅꯤ ꯈꯨꯜ ꯇꯥꯟꯅ ꯆꯦꯜꯂꯤ. ꯃꯈꯣꯏ ꯑꯅꯤꯅ ꯌꯧꯔꯛꯄ ꯃꯇꯝꯗ ꯌꯨꯝꯁꯤꯡ ꯑꯗꯨ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯂꯝꯃꯤ. ꯑꯗꯨꯒ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯅ ꯆꯦꯟꯕ ꯉꯝꯍꯧꯗꯕ ꯈꯨꯟꯖꯥꯁꯤꯡ ꯍꯥꯠꯄ ꯑꯗꯨ ꯃꯃꯤꯠꯅ ꯎꯔꯝꯃꯤ. ꯃꯈꯣꯏ ꯑꯅꯤ ꯃꯗꯨ ꯎꯕꯗ ꯋꯥ ꯉꯥꯡꯕ ꯊꯣꯛꯇꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩ. ꯁꯣꯝꯗ ꯂꯥꯟꯃꯤ ꯑꯃꯅ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯕꯨ ꯍꯥꯠꯀꯗꯧꯒꯤ ꯆꯤꯡꯊꯣꯔꯛꯂꯤꯕꯗꯨ ꯃꯩꯔꯥꯕꯅ ꯎꯔꯝꯃꯤ. ꯅꯣꯡꯁꯥꯕꯗ ꯆꯦꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯣ ꯍꯥꯏꯔꯝꯂꯒ ꯃꯩꯔꯥꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ. ꯃꯥꯅ ꯑꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯨꯗ ꯂꯥꯟꯃꯤ ꯈꯔꯅ ꯃꯩꯔꯥꯕꯕꯨ ꯍꯥꯠꯅꯕ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯅꯣꯡꯁꯥꯕꯅ ꯅꯥꯀꯟꯗꯒꯤ ꯆꯣꯡꯁꯤꯜꯂꯛꯂꯒ ꯃꯩꯔꯥꯕ ꯇꯝꯅ ꯂꯥꯟꯃꯤ ꯈꯔ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯗꯨ ꯐꯨꯔꯝꯃꯤ. ꯃꯈꯨꯠꯇ ꯊꯥꯡ-ꯇꯦꯜ ꯀꯌꯥ ꯄꯥꯏꯔꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯑꯃ ꯐꯥꯎꯕ ꯄꯥꯏꯗꯅ ꯃꯈꯣꯏ ꯑꯅꯤꯒ ꯂꯥꯟꯊꯦꯡꯅꯔꯝꯃꯤ.
ꯃꯊꯧꯅꯥ ꯂꯩꯕꯇ ꯅꯠꯇꯅ ꯅꯣꯡꯁꯥꯕ ꯑꯃꯗꯤ ꯃꯩꯔꯥꯕꯅ ꯁꯔꯤꯛ ꯁꯔꯥꯛꯁꯨ ꯍꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯉꯝꯂꯗꯨꯅ ꯂꯥꯟꯃꯤ ꯈꯔꯗꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯔꯝꯃꯤ ꯑꯗꯨꯒ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯨ ꯄꯝꯂꯒ ꯈꯨꯟꯖꯥꯁꯤꯡꯅ ꯆꯦꯟꯅꯈꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯦꯜꯂꯛꯏ꯫ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯑꯀꯤꯕ ꯑꯃꯗꯤ ꯄꯥꯈꯠꯄ ꯀꯌꯥꯒ ꯂꯣꯏꯅꯅ ꯀꯞꯂꯒ ꯍꯥꯏꯔꯤ, "ꯗꯗꯥ, ꯑꯩꯒꯤ ꯏꯆꯜꯗꯣ ꯃꯈꯣꯏꯅ ꯌꯨꯝ ꯃꯩ ꯆꯥꯛꯄ ꯃꯔꯛꯇ ꯂꯪꯁꯤꯟꯈ꯭ꯔꯦ꯫ ꯏꯃꯥ ꯄꯥꯕꯕꯨꯅ ꯃꯈꯣꯏꯅ ꯊꯥꯡꯅ ꯌꯥꯜꯂꯒ ꯍꯥꯠꯇꯣꯛꯈ꯭ꯔꯦ꯫ ꯏꯆꯜꯗꯣ ꯑꯩꯕꯨ ꯌꯥꯝꯅ ꯋꯥꯔꯧꯔꯝꯂꯅꯤ"꯫ ꯃꯩꯔꯥꯕ ꯑꯃꯗꯤ ꯅꯣꯡꯁꯥꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯋꯥ ꯇꯥꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ꯫ ꯃꯈꯣꯏꯅ ꯁꯨꯝ ꯆꯦꯜꯂꯛꯄꯅ ꯆꯦꯟꯕ ꯉꯝꯗ꯭ꯔꯕꯤ ꯍꯅꯨꯕꯤ ꯑꯃꯁꯨ ꯌꯨꯝ ꯃꯩ ꯆꯥꯛꯂꯕ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯣꯡꯒꯥꯟꯗ ꯐꯝꯗꯨꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯅꯣꯡꯁꯥꯕꯅ, "ꯑꯕꯣꯛ, ꯀꯔꯤꯒꯤꯅꯣ ꯆꯦꯟꯒ ꯍꯥꯏꯗꯈꯩ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤꯕꯣ? ꯂꯥꯛꯑꯣ." "ꯏꯁꯨ ꯑꯅꯤ, ꯅꯈꯣꯏꯗꯨ ꯍꯤꯡꯅꯕ ꯆꯦꯜꯂꯨ꯫ ꯅꯕꯣꯛ ꯑꯩꯗꯤꯅꯦ ꯆꯍꯤ ꯀꯨꯏꯅ ꯍꯤꯡꯂꯛꯂꯕꯅꯤ, ꯑꯗꯨꯅ ꯁꯤꯕ ꯌꯥꯔꯦ꯫ ꯇꯨ ꯆꯥꯛꯂꯤꯕ ꯌꯨꯝ ꯑꯁꯤꯗꯁꯨ ꯅꯄꯨꯗꯣ ꯌꯥꯎꯈ꯭ꯔꯦ, ꯑꯗꯨꯅ ꯅꯕꯣꯛ ꯂꯩꯍꯧꯔꯒꯦ꯫ ꯆꯦꯜꯂꯨ ꯆꯦꯜꯂꯨ, ꯈꯨꯟꯖꯥ ꯑꯇꯩꯁꯨꯅꯦ ꯂꯣꯏꯅ ꯆꯦꯟꯅꯈ꯭ꯔꯕꯅꯤ꯫ ꯆꯦꯟꯕ ꯉꯝꯍꯧꯗꯕ ꯈꯔꯅ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯂꯣꯏꯅ ꯇꯥꯔꯝꯂꯅꯤ." ꯃꯩꯔꯥꯕꯅ, "ꯑꯕꯣꯛ, ꯀꯩꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯕꯅꯣ? ꯑꯕꯣꯛ ꯂꯩꯍꯧꯕ ꯌꯥꯔꯣꯏ, ꯑꯩ ꯄꯣꯒꯦ ꯂꯥꯛꯑꯣ ꯑꯕꯣꯛ." ꯑꯁꯤ ꯍꯥꯏꯔꯒ ꯃꯩꯔꯥꯕꯅ ꯍꯅꯨꯕꯤ ꯑꯗꯨ ꯁꯠ ꯂꯥꯎꯅ ꯄꯣꯈꯠꯂꯒ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯆꯦꯟꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯍꯅꯨꯕꯤ ꯑꯗꯨꯅ ꯇꯥꯛꯂꯒ ꯆꯦꯜꯂꯛꯏ꯫ ꯅꯣꯡꯁꯥꯕꯁꯨ ꯑꯉꯥꯡ ꯑꯗꯨ ꯄꯝꯂꯒ ꯅꯥꯀꯟ ꯅꯥꯀꯟꯗ ꯌꯨꯝꯃꯩ ꯆꯥꯛꯂꯤꯕꯗꯨ ꯌꯦꯡꯂꯒ ꯆꯦꯜꯂꯤ꯫ ꯃꯈꯣꯏꯅ ꯁꯨꯝ ꯆꯦꯜꯂꯛꯄꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯆꯦꯟꯕ ꯉꯝꯗ꯭ꯔꯕ ꯈꯨꯟꯖꯥ ꯈꯔ ꯍꯥꯠꯄꯗꯨ ꯎꯔꯛꯏ꯫ ꯃꯈꯣꯏ ꯑꯅꯤ ꯃꯊꯃꯣꯏꯗ ꯃꯩ ꯍꯧꯗꯨꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯅꯣꯡꯁꯥꯕꯅ ꯄꯝꯂꯝꯕ ꯅꯨꯄꯥ ꯃꯆꯥꯗꯨ ꯐꯠ ꯂꯥꯎꯅ ꯇꯨꯡꯂꯣꯝꯗ ꯄꯣꯈꯠꯈꯤ, ꯑꯗꯨꯒ ꯋꯥꯡꯅ ꯆꯣꯡꯈꯠꯇꯨꯅ ꯂꯥꯟꯃꯤ ꯈꯔ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯠ ꯂꯥꯎꯅ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯃꯥꯅ ꯑꯗꯨꯝꯅ ꯆꯣꯡꯁꯤꯜꯂꯛꯄ ꯑꯗꯨꯗ ꯂꯥꯟꯃꯤꯗꯨ ꯈꯪꯂꯒ ꯄꯥꯏꯊꯣꯛꯏ, ꯑꯗꯨꯒ ꯅꯣꯡꯁꯥꯕꯕꯨ ꯍꯥꯠꯅꯕ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝ ꯂꯣꯏꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯅꯣꯡꯁꯥꯕꯅ ꯆꯦꯟꯁꯤꯜꯂꯛꯏꯕ ꯈꯔꯗꯨ ꯐꯨꯔꯝꯃꯤ꯫ ꯅꯥꯀꯟꯗ ꯊꯥꯡ ꯄꯥꯏꯗꯨꯅ ꯅꯣꯡꯁꯥꯕꯗ ꯌꯥꯜꯂꯒꯦ ꯍꯥꯏꯅ ꯆꯦꯟꯁꯤꯜꯂꯛꯄ ꯂꯥꯟꯃꯤ ꯑꯅꯤ ꯑꯍꯨꯝꯗꯨ ꯃꯩꯔꯥꯕꯅ ꯆꯣꯡꯁꯤꯜꯂꯒ ꯀꯥꯎꯊꯣꯛꯂꯝꯃꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯀꯥꯎꯊꯣꯔꯛꯄꯗ ꯂꯥꯟꯃꯤ ꯑꯃ ꯃꯀꯣꯛꯇꯨ ꯂꯩꯊꯦꯛꯂꯒ ꯇꯥꯔꯝꯃꯤ꯫ ꯃꯩꯔꯥꯕꯅ ꯆꯣꯡꯈꯠꯂꯒ ꯃꯁꯥꯗꯨ ꯍꯨꯔꯨ ꯂꯥꯎꯅ ꯎꯪꯂꯒ ꯂꯥꯟꯃꯤ ꯑꯅꯤꯗꯨ ꯀꯥꯎꯔꯛꯏ꯫ ꯂꯥꯟꯃꯤ ꯑꯅꯤꯗꯨ ꯃꯌꯥꯗꯒꯤ ꯏ ꯑꯣꯗꯨꯅ ꯂꯣꯡꯅ ꯍꯩꯊꯈ꯭ꯔꯦ꯫ ꯅꯣꯡꯁꯥꯕꯁꯨ ꯂꯥꯟꯃꯤ ꯈꯔꯗꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯕ ꯂꯣꯏꯔꯛꯄꯗ ꯃꯥꯒꯤ ꯃꯄꯥꯗꯣ ꯑꯁꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯇꯥꯔꯒ ꯂꯩꯕꯗꯨ ꯎꯔꯛꯂꯝꯃꯤ꯫ "ꯕꯥꯕꯥ, ꯃꯩꯔꯥꯕ, ꯑꯩꯈꯣꯏ ꯄꯥꯕꯅꯤ, ꯇꯨ ꯌꯦꯡꯉꯣ꯫ ꯕꯥꯕꯥ, ꯍꯧꯒꯠꯂꯣ ꯕꯥꯕꯥ, ꯕꯥꯕꯥ!" ꯅꯣꯡꯁꯥꯕꯒꯤ ꯃꯄꯥꯗꯣ ꯌꯨꯝꯗ ꯂꯩꯔꯝꯂꯕꯗꯤ ꯍꯤꯡꯂꯝꯕꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯊꯕꯛ ꯁꯨꯕ ꯆꯠꯄꯅ ꯃꯍꯥꯛ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯥꯒ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯃꯈꯣꯏ ꯈꯔꯗꯨꯅꯤ ꯆꯦꯟꯕ ꯅꯪꯍꯧꯗꯕꯗꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯍꯥꯠꯂꯤꯕꯗꯣ꯫ ꯅꯣꯡꯁꯥꯕ ꯃꯊꯃꯣꯏ ꯁꯣꯛꯅ ꯃꯄꯥꯕꯨ ꯌꯦꯡꯗꯨꯅ ꯀꯞꯆꯔꯤ꯫ ꯃꯥꯒꯤ ꯇꯨꯡꯗ ꯄꯣꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯅꯣꯡꯁꯥꯕꯒꯤ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯔꯛꯏ꯫ ꯃꯗꯨꯗ ꯅꯣꯡꯁꯥꯕꯅ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯊꯝꯂꯒ ꯑꯉꯥꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯄꯤ꯫ ꯃꯩꯔꯥꯕꯁꯨ ꯅꯣꯡꯁꯥꯕꯒꯤ ꯃꯇꯧꯗꯨꯗ ꯃꯊꯃꯣꯏ ꯁꯣꯛꯅ ꯃꯈꯣꯟ ꯊꯣꯛꯇ ꯀꯞꯄꯤ꯫ ꯃꯩꯔꯥꯕꯅ ꯄꯣꯔꯤꯕ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯅꯣꯡꯁꯥꯕꯒꯤ ꯃꯇꯧ ꯌꯦꯡꯂꯒ ꯀꯞꯂꯤ꯫ ꯅꯣꯡꯁꯥꯕꯒꯤ ꯂꯦꯡꯇꯝꯗ ꯃꯩꯔꯥꯕꯅ ꯄꯥꯏꯔꯛꯏ꯫ "ꯏꯇꯥꯎ, ꯁꯤꯗ ꯁꯨꯝ ꯂꯩꯔꯗꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯅꯤ꯫ ꯆꯠꯅꯕ ꯇꯧꯁꯤ ꯂꯥꯛꯑꯣ, ꯍꯧꯒꯠꯂꯁꯦ." "ꯃꯩꯔꯥꯕ, ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯅꯪ ꯑꯉꯥꯡ ꯑꯁꯤꯒ ꯑꯕꯣꯛꯁꯤꯒ ꯄꯨꯔꯒ ꯆꯠꯈ꯭ꯔꯣ, ꯑꯩ ꯄꯥꯕꯒ ꯂꯩꯍꯧꯔꯒꯦ ꯏꯇꯥꯎ." "ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ? ꯄꯥꯕꯅ ꯂꯥꯏꯕꯛ ꯊꯤꯔꯁꯨ ꯅꯪ ꯄꯥꯕꯒꯤ ꯂꯃꯟ ꯈꯨꯝꯒꯦ ꯈꯟꯗ꯭ꯔꯕꯣ? ꯅꯪ ꯂꯩꯍꯧꯕ ꯌꯥꯔꯣꯏ, ꯐꯠꯇ꯭ꯔꯕ ꯃꯈꯣꯏꯁꯤꯡꯕꯨ ꯑꯩꯈꯣꯏꯅ ꯂꯃꯟ ꯈꯨꯝꯒꯗꯕꯅꯤ꯫ ꯑꯩꯒꯤꯁꯨ ꯏꯃꯥ ꯄꯥꯕꯗꯣ ꯀꯔꯝꯅ ꯊꯣꯛꯂꯝꯒꯗꯕ ꯇꯝꯕ ꯉꯝꯗꯦ꯫ ꯂꯥꯛꯑꯣ ꯆꯠꯁꯦ." ꯃꯩꯔꯥꯕꯅ ꯅꯣꯡꯁꯥꯕꯗ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯄꯨꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯝ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨ ꯂꯥꯟꯊꯣꯔꯛꯂꯤ꯫ ꯍꯟꯅ ꯌꯦꯡꯂꯨꯕꯗ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯌꯨꯝꯁꯤꯡ ꯑꯗꯨ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯂꯒ ꯃꯩꯈꯨꯅ ꯃꯝꯂꯝꯃꯤ꯫ ꯑꯅꯤꯗꯨ ꯊꯪꯅꯕ ꯈꯨꯜ ꯑꯗꯨ ꯇꯥꯟꯅ ꯂꯥꯛꯑꯝꯃꯤ꯫ ꯈꯨꯜ ꯑꯗꯨ ꯌꯧꯔꯛꯂꯕꯗ ꯃꯤꯑꯣꯏ ꯈꯔꯅ ꯆꯦꯟꯕ ꯅꯪꯍꯧꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯒꯤ ꯂꯩꯐꯝ ꯁꯦꯝꯂꯒ ꯁꯥꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯃꯈꯣꯏ ꯑꯅꯤ ꯆꯪꯂꯛꯄ ꯎꯕꯗ ꯃꯤꯁꯤꯡꯗꯨ ꯃꯨꯟꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯇꯨꯡꯗ ꯄꯣꯔꯒ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯃꯗꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯨꯕꯨ ꯃꯈꯥꯗ ꯍꯦꯛ ꯊꯝꯕꯒ ꯑꯅꯤꯗꯣ ꯋꯥꯃꯟꯕꯅ ꯂꯦꯛꯊꯔꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯕꯗ ꯃꯤ ꯈꯔ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯥꯏꯀꯠꯅꯔꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗꯁꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯊꯥꯔꯛꯇꯨꯅ ꯍꯤꯡꯍꯧꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯑꯃ ꯁꯦꯝꯂꯝꯃꯤ꯫ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯈꯨꯜ ꯑꯌꯥꯝꯕ ꯌꯨꯝ ꯃꯩ ꯊꯥꯗꯨꯅ ꯑꯃꯗꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤ ꯀꯌꯥ ꯍꯥꯠꯂꯝꯃꯤ꯫
ꯃꯩꯔꯥꯕ ꯑꯃꯗꯤ ꯅꯣꯡꯁꯥꯕ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯂꯩꯐꯝ ꯁꯦꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯒ ꯐꯝꯂꯝꯃꯤ꯫ ꯅꯣꯡꯁꯥꯕ ꯃꯄꯥ ꯂꯩꯈꯤꯗꯕꯒꯤ ꯋꯥꯈꯜ ꯑꯗꯨ ꯃꯪꯂꯒ ꯐꯝꯗꯨꯅ ꯂꯩ꯫ ꯃꯩꯔꯥꯕꯁꯨ ꯃꯃꯥ ꯃꯄꯥꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯦꯡꯅꯔꯛꯇꯕꯗꯨꯗ ꯋꯥꯈꯜꯗ ꯃꯑꯣꯟ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯅꯣꯡꯁꯥꯕꯒꯤ ꯅꯥꯀꯟꯗ ꯐꯝꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯎꯕꯗ ꯂꯥꯟꯃꯤ ꯑꯃ ꯆꯪꯁꯤꯜꯂꯛꯂꯒ "ꯏꯕꯨꯡꯉꯣ ꯃꯁꯥ ꯐꯕꯅꯤ, ꯀꯔꯤꯒꯤꯅꯣ ꯅꯈꯣꯏ ꯑꯅꯤ ꯍꯧꯅꯔꯒ ꯃꯄꯥꯟꯁꯤꯗ ꯊꯣꯛꯂꯛꯂꯒ ꯐꯝꯂꯤꯕꯗꯤ? ꯃꯅꯨꯡꯗ ꯆꯪꯉꯨꯅꯦ." ꯃꯩꯔꯥꯕꯅ "ꯃꯅꯨꯡꯗ ꯂꯩꯕꯗꯣ ꯀꯣꯛ ꯉꯥꯎꯏ, ꯑꯗꯨꯒꯤ ꯏꯇꯥꯎ ꯏꯕꯥꯅꯤ ꯍꯧꯅꯔꯒ ꯊꯣꯛꯂꯛꯂꯤꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯈꯪꯍꯧꯗꯅ ꯂꯥꯟ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯨꯗꯕꯅꯤꯅ ꯀꯔꯤꯁꯨ ꯁꯦꯝ ꯁꯥꯍꯧꯗꯦ꯫ ꯑꯩꯒꯤ ꯅꯨꯄꯤꯒ ꯏꯆꯥꯒꯁꯨ ꯂꯥꯏꯕꯛ ꯊꯤꯕꯗ ꯌꯥꯎꯈ꯭ꯔꯦ." ꯅꯣꯡꯁꯥꯕꯅ "ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯈꯣꯏꯒꯤꯗꯃꯛ ꯄꯤ ꯑꯃ ꯐꯥꯎꯕ ꯇꯥꯗ꯭ꯔꯤꯕ? ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯅꯨꯄꯤ ꯏꯆꯥ ꯁꯤꯔꯒ ꯀꯔꯤꯒꯤ ꯀꯞꯂꯤꯗꯧꯔꯤꯕꯅꯣ? ꯀꯞꯂꯤꯕꯅꯤ, ꯊꯃꯣꯏꯁꯤꯗꯁꯨ ꯂꯃꯟ ꯈꯨꯞꯅꯤꯡꯕꯒꯤ ꯃꯩꯅ ꯆꯥꯛꯂꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯀꯞꯂꯒ ꯂꯩꯔꯕꯗꯤ ꯊꯧꯅꯥ ꯍꯟꯒꯅꯤ, ꯇꯧꯐꯝ ꯈꯪꯂꯣꯏ꯫ ꯑꯗꯨꯅ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯔꯤꯕꯅꯤ." ꯃꯩꯔꯥꯕꯅ "ꯏꯌꯥꯝꯕ ꯑꯣꯏꯅ ꯍꯦꯛꯇ ꯀꯧꯖꯔꯒꯦ꯫ ꯏꯌꯥꯝꯕꯅ ꯀꯣꯅꯨꯡꯗ ꯂꯩꯔꯒ ꯃꯇꯧ ꯀꯔꯝꯅ ꯏꯌꯥꯝꯕꯒꯤ ꯅꯨꯄꯤꯒ ꯑꯉꯥꯡꯒ ꯂꯩꯇ꯭ꯔꯦ ꯈꯪꯂꯤꯕꯅꯣ? ꯑꯩꯈꯣꯏꯁꯨ ꯄꯥꯎ ꯇꯥꯔꯗꯨꯅ ꯀꯣꯅꯨꯡꯗꯒꯤ ꯂꯥꯟꯃꯤ ꯑꯩꯈꯣꯏ ꯈꯔ ꯍꯥꯟꯅ ꯊꯨꯡꯉꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯀꯌꯥꯗꯨ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯂꯧꯈꯠꯄꯅꯤ꯫ ꯁꯨꯝ ꯂꯧꯈꯠꯂꯛꯄꯗ ꯑꯩꯒꯤ ꯅꯨꯄꯤꯒ ꯏꯆꯥꯒꯗꯣ ꯊꯦꯡꯅꯔꯛꯄꯅꯤ꯫ ꯑꯩꯈꯛ ꯅꯠꯇꯅ ꯑꯩꯈꯣꯏ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯥꯒꯤ ꯏꯃꯨꯡꯁꯤꯡꯗꯣ ꯁꯤꯔꯒ ꯂꯣꯏꯅ ꯐꯪꯕꯅꯤ꯫ ꯃꯈꯣꯏ ꯈꯔ ꯂꯣꯠꯂꯒ ꯂꯩꯔꯝꯕꯁꯨ ꯌꯥꯎꯏ꯫ ꯃꯗꯨꯁꯤꯡꯗꯨꯅ ꯑꯁꯣꯝꯗ ꯁꯥꯔꯤꯕ ꯂꯩꯐꯝꯁꯦ ꯑꯁꯤꯗ ꯂꯣꯏꯅ ꯂꯩꯕꯅꯤ." ꯃꯩꯔꯥꯕꯗꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯂꯥꯟꯃꯤ ꯑꯗꯨꯅ ꯇꯥꯛꯂꯛꯂꯤꯕ ꯃꯐꯝꯗꯨꯗ ꯀꯟꯅ ꯆꯦꯟꯈꯤ꯫ ꯅꯣꯡꯁꯥꯕꯁꯨ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯂꯥꯟꯃꯤ ꯑꯗꯨꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯃꯩꯔꯥꯕꯅ ꯆꯦꯟꯈꯤꯕ ꯃꯐꯝꯗꯨꯗ ꯇꯞꯅ ꯂꯥꯛꯏ꯫ ꯃꯩꯔꯥꯕꯅ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯃꯥ ꯃꯄꯥ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯃꯩꯔꯥꯕꯒꯤ ꯂꯥꯏꯕꯛ ꯐꯕꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯃꯐꯝ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯩꯔꯥꯕ ꯎꯕꯗ ꯃꯃꯥꯒ ꯃꯄꯥꯒ ꯑꯅꯤꯗꯨꯁꯨ ꯀꯞꯂꯒ ꯃꯩꯔꯥꯕꯕꯨ ꯀꯣꯟꯁꯤꯜꯂꯛꯏ꯫ "ꯏꯃꯥ, ꯕꯥꯕꯥ, ꯅꯈꯣꯏ ꯑꯅꯤꯒꯤ ꯈꯟꯕꯗ ꯑꯩ ꯀꯌꯥꯝ ꯋꯥꯏ ꯈꯪꯕ꯭ꯔꯥ? ꯏꯇꯥꯎ ꯅꯣꯡꯁꯥꯕꯒꯤ ꯄꯥꯕꯗꯣ ꯂꯩꯈꯤꯗ꯭ꯔꯦ." ꯅꯣꯡꯁꯥꯕꯗꯨ ꯇꯞꯅ ꯁꯨꯝ ꯂꯥꯛꯄꯅ ꯃꯩꯔꯥꯕꯅ ꯃꯃꯥ ꯃꯄꯥꯒ ꯋꯥꯔꯤ ꯁꯥꯕꯗꯨ ꯎꯔꯗꯨꯅ ꯇꯞꯅ ꯃꯩꯔꯥꯕꯒꯤ ꯇꯨꯡꯗ ꯂꯦꯞꯄꯤ꯫ ꯃꯩꯔꯥꯕꯒꯤ ꯃꯃꯥꯅ ꯅꯣꯡꯁꯥꯕꯗ "ꯏꯕꯨꯡꯉꯣ ꯅꯣꯡꯁꯥꯕ, ꯀꯩꯒꯤꯅꯣ ꯇꯨꯃꯤꯟꯅ ꯂꯦꯞꯂꯤꯗꯤ? ꯂꯥꯎ, ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ, ꯏꯃꯥ ꯀꯣꯟꯒꯦ ꯂꯥꯛꯑꯣ." ꯅꯣꯡꯁꯥꯕꯗ ꯃꯩꯔꯥꯕꯒꯤ ꯃꯃꯥꯗ ꯀꯣꯜꯂꯒ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄꯤ꯫ ꯃꯩꯔꯥꯕꯁꯨ ꯃꯇꯥꯎꯅ ꯀꯞꯄꯗꯨꯗ ꯃꯥꯁꯨ ꯀꯞꯄꯤ꯫ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯂꯝ ꯀꯌꯥ ꯂꯧꯁꯤꯟꯗꯨꯅ ꯂꯥꯟꯁꯪ ꯀꯌꯥ ꯁꯥꯖꯤꯜꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯂꯥꯛꯇꯨꯅ ꯂꯥꯟꯁꯪ ꯁꯥꯔꯤꯕ ꯑꯗꯨꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯩꯔꯥꯕ ꯑꯃꯗꯤ ꯅꯣꯡꯁꯥꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯎꯖꯒꯦ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯅꯍꯥ ꯀꯌꯥ ꯌꯥꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯅꯧꯅ ꯈꯔ ꯌꯥꯎꯔꯛꯄ ꯅꯍꯥꯁꯤꯡꯗꯨ ꯀꯣꯅꯨꯡꯗ ꯄꯨꯗꯨꯅ ꯑꯔꯣꯟꯕ ꯂꯥꯂꯣꯡ ꯑꯃꯗꯤ ꯁꯔꯤꯛ ꯁꯔꯥ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯍꯩꯅꯕ ꯇꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯁꯣꯝꯗ ꯍꯥꯟꯅꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯆꯪꯕ ꯉꯝꯃꯛꯇꯅꯕ ꯂꯥꯟꯁꯪ ꯁꯥꯗꯨꯅ ꯈꯨꯟꯖꯥ ꯍꯤꯡꯍꯧꯕ ꯑꯃꯗꯤ ꯆꯦꯜꯂꯛꯄ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯕꯨ ꯉꯥꯛꯂꯝꯃꯤ꯫ ꯁꯣꯝꯗ ꯃꯩꯔꯥꯕ ꯑꯃꯗꯤ ꯅꯣꯡꯁꯥꯕ ꯃꯈꯣꯏ ꯑꯅꯤꯒ ꯃꯔꯨꯞ ꯈꯔꯒ ꯐꯝꯂꯒ ꯋꯥꯔꯤ ꯀꯌꯥ ꯁꯥꯔꯝꯃꯤ꯫ ꯃꯩꯔꯥꯕꯅ "ꯑꯁ, ꯏꯇꯥꯎ ꯅꯣꯡꯁꯥꯕꯒ ꯑꯩꯈꯣꯏ ꯑꯅꯤ ꯁꯟ ꯁꯦꯠꯂ ꯑꯗꯨꯝ ꯂꯩꯔꯝꯃꯗꯤ ꯅꯍꯥꯟꯅ ꯁꯤꯈꯤꯅꯤꯕꯣ, ꯅꯠꯇ꯭ꯔꯣ ꯏꯇꯥꯎ?" ꯅꯨꯄꯥ ꯑꯃꯅ "ꯏꯇꯥꯎ ꯅꯣꯡꯁꯥꯕ, ꯋꯥꯈꯜ ꯈꯔ ꯆꯥꯎꯊꯣꯛꯎꯁꯦ꯫ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯁꯨ ꯏꯃꯥ ꯂꯩꯈꯤꯗꯕ, ꯃꯆꯟ ꯂꯩꯈꯤꯗꯕ, ꯏꯃꯨꯡ ꯃꯅꯨꯡ ꯂꯩꯈꯤꯗꯕ ꯀꯌꯥ ꯌꯥꯎꯔꯤꯁꯤꯗꯤ꯫ ꯑꯩꯈꯣꯏꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯂꯃꯟ ꯈꯨꯝꯗꯣꯏꯅꯤ꯫ ꯅꯪꯅ ꯑꯗꯨꯃꯥꯏ ꯁꯨꯝ ꯂꯩꯔꯗꯤ ꯑꯩꯈꯣꯏꯁꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ." ꯃꯩꯔꯥꯕꯅ "ꯑꯩꯅꯁꯨ ꯊꯦꯡꯕ ꯌꯥꯕ, ꯍꯥꯏꯕ ꯌꯥꯕ ꯃꯌꯥꯝ ꯍꯥꯏꯔꯕꯅꯤ꯫ ꯁꯨꯃꯥꯏꯅ ꯋꯥ ꯉꯥꯡꯗꯅ ꯃꯪꯂꯒ ꯑꯗꯨꯝ ꯂꯩ꯫ ꯅꯣꯡꯁꯥꯕ, ꯅꯪ ꯑꯩꯅ ꯍꯥꯏꯕ ꯋꯥꯐꯥꯎ ꯇꯥꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯐꯔꯦ, ꯑꯩꯁꯨ ꯉꯁꯤꯗꯩ ꯅꯪꯉꯣꯟꯗ ꯋꯥ ꯉꯥꯡꯂꯔꯣꯏ." ꯃꯩꯔꯥꯕꯗ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯠꯈꯤꯒꯦ ꯇꯧꯕꯗ ꯅꯣꯡꯁꯥꯕꯅ ꯈꯥꯝꯃꯤ꯫ "ꯃꯩꯔꯥꯕ, ꯅꯪꯅ ꯐꯥꯒꯤ ꯈꯔ ꯇꯧꯕꯗꯣ ꯃꯗꯨ ꯇꯥꯔꯒ ꯑꯩ ꯄꯣꯊꯥꯔꯤꯅꯤ꯫ ꯅꯪꯅ ꯋꯥ ꯉꯥꯡꯂꯛꯇ꯭ꯔꯗꯤ ꯑꯩ ꯀꯃꯥꯏ ꯂꯩꯗꯣꯏꯕ? ꯑꯣ, ꯏꯊꯟꯇ ꯋꯥ ꯉꯥꯡꯍꯜꯂꯒ ꯑꯗꯨꯝ ꯊꯝꯃꯒ ꯅꯪꯅ ꯄꯣꯊꯥꯔꯤꯕ? ꯃꯔꯨꯞ ꯃꯌꯥꯝ, ꯃꯥꯅ ꯍꯥꯏꯁꯤꯕꯨ ꯌꯥꯅꯤꯡꯕ꯭ꯔꯅꯦ?" ꯑꯇꯩꯗꯨꯅ "ꯌꯥꯅꯤꯡꯗꯦ, ꯌꯥꯅꯤꯡꯗꯦ." ꯅꯣꯡꯁꯥꯕꯅ "ꯅꯈꯣꯏ ꯃꯌꯥꯝ ꯆꯞ ꯃꯥꯟꯅꯔꯦꯅꯦ ꯍꯥ? ꯃꯔꯨꯞ ꯃꯌꯥꯝ, ꯅꯍꯥꯟꯈꯩ ꯅꯈꯣꯏꯅ ꯍꯪꯕ ꯋꯥꯗ ꯑꯩꯅ ꯐꯖꯅ ꯈꯨꯝꯈꯤꯗꯦꯅ ꯋꯥꯔꯧꯒꯅꯨꯀꯣ꯫
ngasi de ai manglaga layaroi mairaba nangsu khara saujinardi yare saujina bai asing bai sauri ne lukham da ne thadning ba mudum yarok labane di sum paklak ta bam yaksli ba makhoi mayam da punan noi nong masum hauki bana makhoi gi lalong amadi thang ten pai ba haina ba tak pan mi su loi silak lami lami makok amana makhoi gi mamangda lam tak pachi ama thamduna lepi lami makok aduna aina takliba mafam sing asida mairaba amadi nongsaba nakhoi ani na lusinglaga mi khaidokadabani aduga mayayda makhoi gi lansang ama leribase masida changsingadabani nakhoi mayam khangladra khanglani mairaba amadi nongsaba nakhoi ani na mayamdagi khara heisingi haina aina nakhoi ani da maru oina sinabani mai paksiko yai fare mairaba ga nongsaba ga chap manana yai fare makhoi pulap tu chatnaba sem sarami khuju khulai makhoi na pugadaba pochai sing ado sem saba loirami nongsaba na lusingba kangbu aduna hana changsinba amadi mairaba gi kangbu na tungda amu changsilakpa hainarami makhoi gi manungda mi ani ahumna pot awat apa lawba chatnaba leirami mi wala aba matamda lanmi singda pau pinaba amasu khaidokle makhoi mayam da sem saba loiraga ikoi koisilaga lepami nongsaba na horen aikoi mayamdagi asokpa yaruklabasu mi ado hundoklaga thamlamba yade aikoi da lami makok iyambudunasu kayarak hairi adubo inasu amu hana hairisini khudong thiba amu yarokpada mairabagi kanguna aikoi gi tungda lakani masi kaudunaba aina amusu haibane aikoi mai paklusiko ima lebakna yai fare mayam puna ahuba khonjalda yai fare haina laruklami makhoi singdo sagol tongduna laami makhoina lambida lakpa matamda mamau aibi singna lambida leptuna makhoi gi yaifa thaujagi damak isor khoiramjarami lakliba makhoi su sagol dagi kumthaduna mama sing adudagi borni rami nongsabana nupi amagi manakda changlaklaga khoiramlami ima aibo asoi angam yaudunaba nasabu manam nambiyo aigidi piklingai dagi ima su kaina khrai ima na manam nambige isagi mai pakna halakadabani ko ima apokpa leitrabasu aikhoi mayam leiribasidi thauna hanba yade isasidi mamau aibi singa duna lan changani haina lakliba masa singdubu asoi angam yaudanaba manam loina nambirami makhoi mayam adusu borni raklaga sagoldu amuk hana thauraga chatkirami makhoi singdo amuk hena thauna leibagum tawrami mama kayana macha makhoi gi damak thoklaklaga bor pirabada akiba leitana changsilai makhoi na samlakpana yeknabagi lansang adu yoruklami mairaba amadi nongsabana haina singna changlaktuna lansang adu da leiramba yeknabagi lanmi singdo hatoklaga lansang adu makhoi na paisilami asoi angam yaudana makhoi do mai pakna halaklami lansang adu dana ningthauna tharakpa lanmi kharana leisilami pau adu atopa leiba kai ningthau su tarami magi asan balami makok adu da asumna hairi pumna makse nangna laithoklaga leirubadagidi adu boy khoi hana chenbe yate anaubu law ama sinduna makhoi bu tumna hatkadabani lami makok aduna iningthau asumna tawrasi sidagi khara chalaga leiba khulmacha ama leise makhoi lami masing yamna sungakte aikhoi lami khara yamna adum yomsinbada khulmacha adu pungtum tumhanbadi ngamgani haina khanjai hoine adugumba kokto khara puthuraudana wakhalse nungainaba adudi hojimuk chalo masing yamlaba lanmi kya sem saduna athubada mafam aduda changsingadabani phagani ningthau atopa leiba ki lanmi masing yamlaba kaya do khulmacha adu tan changsilei makhoina adumna khanghaudana lakpana khul adubu ngaklamba lanmi singdo kari se sem saudaba maramna loina sirami phatraba lanmi sing aduna khul adubu otnairami leisabi macha kayabuna sarak tambirami mapurei bagi mamangda nupi singbu ijat lawbiba amadi angang macha kayabuna mainingda langsilaga hatlami macha singi mamangda mama mapa hatba amadi mama mapa gi mamangda macha singbu minung silaitana hatokpa kaya asi tawrami mafam aduda khonja khara chelakpa nanghauba singna lanmi singna leifam semliba mafam duda chensilaklami aduga khul aduda makhoina otpa neibagi wari singdu kapaga tamlami lohongba koidriba mapurei ba hatkiba macha hatkiba mama mapa bo hatkiba gi wari sing adu loina tamnami pau asi mairaba amadi nongsabu hogi kambu adu taraduna makhoina leiriba mafam adudagi thagol adu thauduna
ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯟꯇꯅ ꯄꯨꯡꯅꯤꯟ ꯅꯤꯜꯂꯝꯃꯤ ꯃꯈꯣꯏ ꯃꯌꯥꯝ ꯂꯥꯛꯄ ꯎꯕꯗ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡ ꯑꯃꯗꯤ ꯃꯆꯜ ꯃꯅꯥꯎ ꯀꯌꯥꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯃꯆꯜ ꯃꯆꯦ ꯀꯌꯥꯕꯨ ꯅꯨꯡꯁꯤ ꯍꯩꯇꯅ ꯁꯔꯥꯛ ꯇꯝꯕꯤꯗꯨꯅ ꯍꯥꯠꯇꯣꯛꯄ ꯑꯃꯗꯤ ꯄꯤꯛꯂꯤꯕ ꯃꯆꯥꯁꯤꯡꯒꯤ ꯃꯃꯥꯡꯗ ꯃꯃꯥ ꯃꯄꯥ ꯍꯥꯠꯄꯒꯤ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯕꯗ ꯂꯥꯛꯂꯤꯕ ꯃꯈꯣꯏꯁꯤꯡꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯈꯥ ꯆꯤꯛꯇꯨꯅ ꯈꯥꯡꯉꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯃꯅ ꯃꯩꯔꯥꯕꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯗꯗꯥ ꯅꯈꯣꯏ ꯃꯌꯥꯝ ꯂꯥꯛꯂꯕꯅꯤꯅ ꯑꯩꯈꯣꯏ ꯍꯤꯡꯂꯅꯤꯀꯣ ꯑꯩꯒꯤ ꯏꯆꯦꯗꯣ ꯐꯠꯇꯕ ꯃꯤꯅ ꯃꯁꯝ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯄꯨꯈꯤꯕꯅꯦ ꯗꯗꯥ ꯍꯣꯏꯅ ꯃꯈꯣꯏꯕꯨ ꯂꯣꯏꯅ ꯍꯥꯠꯇꯣꯛꯎꯀꯣ ꯍꯥꯠꯀꯅꯤ ꯅꯪꯒꯤ ꯆꯤꯆꯦꯕꯨ ꯃꯁꯝ ꯄꯥꯏꯗꯨꯅ ꯆꯤꯡꯈꯤꯕ ꯃꯈꯣꯏꯗꯣ ꯂꯣꯏꯅ ꯍꯥꯠꯀꯅꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯗꯨꯅ ꯀꯞꯂꯒ ꯃꯩꯔꯥꯕ ꯑꯃꯗꯤ ꯅꯣꯡꯁꯥꯕ ꯃꯈꯣꯏ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯑꯃꯅ ꯑꯩꯒꯤ ꯏꯆꯥ ꯁꯤꯔꯕꯁꯨ ꯏꯃꯥ ꯀꯞꯂꯔꯣꯏ ꯉꯁꯤ ꯏꯆꯥ ꯃꯌꯥꯝꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛꯀꯅꯤ ꯍꯥꯏꯅ ꯂꯥꯛꯂꯤꯕꯁꯦ ꯎꯕꯗ ꯏꯃꯥꯈꯣꯏ ꯊꯃꯣꯏ ꯄꯦꯜꯂꯦ ꯏꯆꯥ ꯑꯃ ꯆꯠꯈ꯭ꯔꯕꯁꯨ ꯏꯆꯥ ꯃꯌꯥꯝ ꯂꯩꯔꯤ ꯈꯟꯅ ꯏꯃꯥꯈꯣꯏ ꯀꯞꯂꯔꯣꯏ ngasi mama oibi kayana macha kainabagi tingthariba mapuroiba kainabagi kapliba mikap mirau khon mayam se ichana khoina amuktang di phalo ko isasa napi adugi wahai du tabada mafam aduda leiramba lanmi amadi nongsaba maira boy ki kangbu mamitagi mapita na kapli ningthau suwari pumba tarabada asawbana mai haurami lanmi kayabu anobu lalong kaya taktuna mafam kaya da tharami pakhang masa kaya busu lanmi singda makhoi su yawge haijaduna konungda sarik sara lalong tak na bagi pukhirami mairaba amadi nongsabagi kangbu aduna chelakpa khunja sing adubu lanjenaraga miyoi kya lei mafam aduda thamlami yeknabana changsilakpa ngamdanaba hana leiramba lanmi singdagi saruk ama thokni hingatna leirami konungda nauna lalong kaya takliba makhoi kharasu nongsaba mairaba hoiga pullare makhoi singduna karamna yeknabagi mafamda changsingani haiba wa kaya khanarami wa khanabadu loreba matungda makhoi khara khaidoknaduna yeknabagi lansang sariba mafam sing aduda changsilami atopa leibaki lanmi singdusu makhoina asumna changlakpa ngamgani khangdabana laithoktuna leirami mairaba nongsaba amadi makhoi marup singduna maikai mari dagi koisinduna lansang sing adugi lanmi singbu amada sithadana hatlami somda konongdagi lalong tamba loireba miyoi kayasu mairaba nongsaba makhoigi manakta leptana tharaklami mathauna leina mama leibak kanaba changsilakpa oibanina ningthaunasu tonganna aronba lalong kaya taktuna loina tharaklibani makhoi na yeknabagi lansang kayabu maithiba piraga sumlakpana atopa leibaki ningthauna leiriba lansang adu yoksilaklami mafamda yawbaga mairabana makhoigi maraktagi mi ama thaduna kononggi lanmi singbu changsilaknanaba haiba tharami makhoi kak changsenba yadabana mafam amada makhoi mayamda potharami nongsabana mairabagi manakta changlaktuna itaw mairaba nang ngasidi lan changbasu yawrano kaigino kaidoba yawrage ngarangaigi mangda nangaiga sanselikanda khanghaudana mafam khangdana mangki aina thibadasu phangkhidredo mangi wabu nangni henjinekta khanjali henjina khanbado haigano ita hei pukningda kaigumba chingnaba adum lai yardi nangasi nangi ima babu hoigi manakta chatlaga layoro aina chakhraga nangamu phatanungda thokladi kamdawba mairaba nangi adugumba walai thokpodu tawrano ngasidi aina haijaba wasa nangamutadi lawbiyu kaidorage aina mai leiduna halaga pikliba angang aduda machegi laman khungani haina thajahalamlaga angang aduda mina mo hairibro aina haibase mairaba nawa phathalaga yarise ai kisum dawre aina solasu akoi miyam leisidi kisum dawre hena khanjilaga wakhal wanabani adui saro ngai pothara leise namit kharagi matong ningthauna lanmi kya tharaktuna mairaba amadi nongsabo hogi kangbuga pullare atopa leibaki ningthau adusu magi lanmi gi paulaktrabada mai hauna saurami somdana mairaba nongsaba amadi lanmi singdu changsilakle aduga atopa ningthauna leiriba lansang aduda changlaklaga lanmi mayamduga lan soknarami phatraba ningthau adusu thina soklami mairabana chensilaklaga phatraba adu kaushali aduga magi thauraba thang aduna hanjin hanjin yalami lanmi amana chesilaktuna
ꯃꯩꯔꯥꯕ ꯇꯝꯅ ꯊꯥꯡ ꯑꯗꯨꯅ ꯌꯥꯜꯂꯛꯀꯦ ꯇꯧꯕ ꯃꯇꯝꯗ ꯅꯣꯡꯁꯥꯕꯅ ꯃꯥꯒꯤ ꯊꯥꯡ ꯑꯗꯨꯅ ꯉꯥꯛꯂꯒ ꯈꯣꯡꯄꯥꯛꯅ ꯀꯥꯎꯊꯣꯛꯂꯝꯃꯤ꯫ ꯃꯩꯔꯥꯕꯅ "ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯏꯇꯥꯎ ꯅꯨꯡꯁꯤꯕ." ꯅꯣꯡꯁꯥꯕ ꯃꯩꯔꯥꯕꯗ ꯅꯣꯛꯂꯝꯂꯒ ꯑꯇꯣꯞꯄ ꯂꯥꯟꯃꯤ ꯑꯃꯒ ꯊꯥꯡ ꯑꯗꯨ ꯌꯥꯅꯔꯝꯃꯤ꯫ ꯃꯩꯔꯥꯕꯅ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯉꯛ ꯀꯛꯂꯒ ꯍꯥꯠꯂꯝꯃꯤ꯫ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯂꯥꯛꯄꯗ ꯑꯇꯣꯞꯄ ꯂꯥꯟꯃꯤ ꯑꯃꯅ ꯃꯩꯔꯥꯕꯒꯤ ꯊꯕꯥꯛ ꯐꯥꯎꯅ ꯊꯥꯡ ꯑꯗꯨ ꯊꯤꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯩꯔꯥꯕ ꯃꯌꯥꯗꯒꯤ ꯏ ꯑꯣꯔꯛꯏ꯫ ꯅꯣꯡꯁꯥꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯅ ꯎꯔꯒ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯅꯨꯄꯥ ꯑꯃꯅ ꯂꯥꯟꯃꯤ ꯑꯗꯨꯕꯨ ꯍꯥꯠꯂꯝꯃꯤ꯫ ꯅꯣꯡꯁꯥꯕ ꯀꯞꯂꯒ ꯃꯩꯔꯥꯕꯗꯨꯕꯨ ꯃꯇꯝꯄꯥꯛꯇ ꯊꯝꯂꯒ ꯀꯣꯜꯂꯝꯃꯤ꯫ ꯃꯩꯔꯥꯕꯅ ꯋꯥꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯗ ꯅꯪꯅ ꯃꯆꯥꯒꯤ ꯄꯥꯎꯁꯤ ꯇꯝꯕꯤꯌꯨꯀꯣ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯗꯁꯨ ꯃꯆꯦꯒꯤ ꯂꯃꯟ ꯈꯨꯝꯃꯦ ꯍꯥꯏꯅ ꯇꯝꯕꯤꯌꯨꯀꯣ꯫ ꯃꯩꯔꯥꯕ, ꯅꯪ ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯃꯩꯔꯥꯕ, ꯅꯪ ꯑꯩ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕ ꯌꯥꯔꯣꯏ꯫ ꯏꯃꯥ ꯄꯥꯕꯗ ꯀꯝꯗꯧꯅ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ? ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯂꯕꯣ? ꯅꯇꯥ ꯍꯣꯏꯅ ꯍꯥꯏꯕ ꯋꯥ ꯇꯥꯗꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯃꯩꯔꯥꯕ." ꯃꯩꯔꯥꯕꯗꯣ ꯇꯥꯏꯕꯪꯄꯥꯛ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯣꯡꯁꯥꯕꯅ ꯃꯇꯥꯎꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯄꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯨꯞꯁꯤꯡ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯀꯞꯂꯤ꯫ ꯂꯥꯟꯉꯝ ꯐꯤꯔꯥꯜ ꯊꯦꯠꯂꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯥꯟ ꯆꯦꯜꯂꯛꯂꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯁꯨ ꯂꯥꯟ ꯉꯝꯃꯦ ꯇꯥꯕꯗ ꯃꯆꯥꯁꯤꯡꯗꯨꯕꯨ ꯂꯥꯛꯄ ꯉꯥꯏꯅꯔꯝꯃꯤ꯫ ꯃꯩꯔꯥꯕꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯨ ꯃꯆꯥ ꯌꯥꯎꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯨꯅꯤꯡ ꯀꯥꯡꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯃꯗꯤ ꯅꯣꯡꯁꯥꯕꯒꯤ ꯃꯔꯨꯞꯁꯤꯡꯗꯨ ꯂꯥꯛꯄ ꯎꯕꯗ ꯃꯤꯌꯥꯝꯗꯨꯅ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯔꯝꯃꯤ꯫ ꯅꯣꯡꯁꯥꯕ ꯎꯕꯗ ꯃꯩꯔꯥꯕꯒꯤ ꯃꯃꯥ ꯃꯄꯥꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯃꯩꯔꯥꯕꯒꯤ ꯃꯃꯥꯅ, "ꯏꯕꯨꯡꯉꯣ, ꯅꯇꯥꯎꯗꯤ ꯃꯥꯕꯨ ꯃꯅꯤꯡꯗꯒ ꯂꯥꯛꯍꯧꯕ꯭ꯔꯣ? ꯏꯆꯥꯁꯤꯡꯅ ꯂꯥꯟ ꯉꯝꯃꯦ ꯇꯥꯕꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ꯫ ꯍꯩꯃꯥ, ꯅꯣꯡꯁꯥꯕ, ꯃꯁꯤꯕꯨ ꯀꯔꯤꯅꯣ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯔꯤꯕꯁꯤꯕꯣ? ꯅꯇꯥꯎꯒ ꯑꯃꯨꯛ ꯈꯠꯅꯔꯕ꯭ꯔꯣ ꯅꯪꯕꯣ?" ꯅꯣꯡꯁꯥꯕꯒꯤ ꯃꯔꯨꯞ ꯑꯃ ꯆꯪꯂꯛꯇꯨꯅ, "ꯏꯇꯥꯎ ꯃꯩꯔꯥꯕꯒꯤ ꯏꯃꯥ ꯄꯥꯕ ꯑꯣꯏꯕꯤꯔꯕ꯭ꯔꯥ?" "ꯃꯥꯅꯤ ꯏꯕꯨꯡꯉꯣ." "ꯏꯇꯥꯎ ꯃꯩꯔꯥꯕꯗꯣ ꯑꯩꯈꯣꯏꯅ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯏꯇꯥꯎ ꯃꯩꯔꯥꯕ ꯂꯩꯈꯤꯗ꯭ꯔꯦ ꯏꯃꯥ." ꯃꯩꯔꯥꯕꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯇꯥꯔꯤꯕ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯄꯤ ꯑꯗꯣ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯏ꯫ ꯅꯣꯡꯁꯥꯕꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯩꯔꯥꯕꯒꯤ ꯃꯃꯥꯅ ꯊꯃꯣꯏ ꯁꯣꯛꯅ ꯇꯦꯡꯊꯥꯔꯛꯏ꯫ "ꯏꯕꯨꯡꯉꯣ ꯅꯣꯡꯁꯥꯕ, ꯅꯇꯥꯎꯗꯨꯕꯨ ꯀꯔꯤꯒꯤ ꯅꯪꯅ ꯊꯥꯗꯣꯛꯂꯝꯂꯤꯕꯅꯣ? ꯏꯃꯥꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ ꯏꯕꯨꯡꯉꯣ? ꯏꯃꯥꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ?" "ꯏꯃꯥ, ꯏꯇꯥꯎꯗꯣ ꯑꯩꯅ ꯌꯦꯡꯍꯧꯗꯕꯒꯤ ꯂꯥꯏꯕꯛ ꯊꯤꯈꯤꯕꯅꯤ꯫ ꯑꯩ ꯌꯥꯝ ꯂꯥꯜꯂꯦ ꯏꯃꯥ." "ꯏꯆꯥ ꯂꯥꯟꯗꯦ, ꯏꯆꯥꯅ ꯀꯔꯤꯁꯨ ꯂꯥꯟꯗꯦ꯫ ꯑꯩꯒꯤ ꯏꯆꯥ ꯆꯠꯈ꯭ꯔꯕꯁꯨ ꯏꯆꯥ ꯅꯣꯡꯁꯥꯕ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯅꯇꯥꯎꯗꯤ ꯑꯁꯨꯝꯅ ꯀꯞꯂꯒ ꯋꯥꯈꯜ ꯁꯣꯟꯊꯔꯒ ꯂꯩꯕꯁꯦ ꯄꯥꯝꯗꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯒꯤ ꯊꯋꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯅꯕ ꯑꯩꯈꯣꯏ ꯀꯞꯂꯔꯣꯏꯁꯤꯀꯣ, ꯋꯥꯈꯜ ꯁꯣꯟꯊꯅ ꯂꯩꯔꯔꯣꯏꯁꯤꯀꯣ ꯏꯕꯨꯡꯉꯣ." ꯑꯁꯨꯝꯅ ꯅꯣꯡꯁꯥꯕ ꯃꯇꯥꯎ ꯃꯩꯔꯥꯕꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ꯫ ꯂꯥꯟ ꯉꯝꯂꯕꯅꯤꯅ ꯃꯈꯣꯏꯒꯤ ꯈꯨꯟꯗ ꯍꯟꯖꯟꯗꯨꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯌꯨꯝ ꯁꯥꯒꯠꯇꯨꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯒꯤ ꯑꯋꯥꯠ ꯑꯄꯥ ꯄꯨꯝꯅꯃꯛ ꯅꯤꯡꯊꯧꯅ ꯂꯣꯏꯅ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯅꯣꯡꯁꯥꯕ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯁꯟ ꯁꯦꯟꯕ ꯊꯣꯛꯂꯛꯏ꯫ ꯃꯇꯥꯎ ꯃꯩꯔꯥꯕꯒ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯍꯦꯛ ꯀꯥꯕ ꯆꯤꯡ ꯃꯆꯥ ꯑꯗꯨꯗ ꯃꯊꯟꯇ ꯀꯥꯔꯛꯂꯒ ꯆꯥꯛꯌꯣꯝ ꯑꯗꯨ ꯍꯥꯡꯗꯣꯛꯏ꯫ "ꯏꯇꯥꯎ ꯃꯩꯔꯥꯕ, ꯆꯥꯛ ꯆꯥꯔꯁꯦ꯫ ꯅꯇꯥꯎꯅ ꯆꯥꯛꯌꯣꯝꯁꯦ ꯄꯨꯔꯛꯂꯕꯅꯤ." ꯅꯣꯡꯁꯥꯕ ꯃꯇꯥꯎꯕꯨ ꯂꯩꯔꯤ ꯈꯟꯖꯗꯨꯅ ꯃꯊꯟꯇ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤꯗꯨ ꯇꯞꯅ ꯇꯥꯔꯛꯏ꯫ ꯇꯥꯔꯛꯂꯤꯕ ꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯆꯥꯛ ꯑꯗꯨ ꯇꯞꯅ ꯆꯥꯏ꯫ ꯑꯁꯨꯝꯅ ꯅꯣꯡꯁꯥꯕ ꯋꯥꯈꯜꯗ ꯃꯇꯥꯎꯕꯨ ꯀꯥꯎꯕ ꯉꯝꯗꯅ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯨꯝ ꯍꯧꯈꯤꯕꯅ ꯅꯣꯡꯁꯥꯕꯁꯨ ꯋꯥꯈꯜ ꯆꯥꯎꯊꯣꯛꯇꯨꯅ ꯃꯩꯔꯥꯕꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯁꯥꯕ ꯑꯅꯧꯕ ꯃꯔꯨꯞ ꯀꯌꯥ ꯄꯨꯟꯗꯨꯅ ꯅꯣꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫